ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯏꯀꯣꯛꯅꯧꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯁꯤꯟꯊꯣꯏꯕ ꯑꯉꯣꯝ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯍꯧꯖꯔꯛꯂꯒꯦ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ ꯃꯃꯥꯡꯉꯩ ꯃꯇꯝꯗ ꯈꯨꯜ ꯑꯃꯗ ꯑꯔꯨꯕꯤ ꯀꯧꯕꯤ ꯌꯥꯝꯅ ꯐꯠꯇꯕꯤ ꯃꯅꯦꯝ ꯑꯃ ꯂꯩꯔꯝꯃꯤ ꯃꯅꯦꯝ ꯑꯔꯨꯕꯤꯅ ꯃꯥꯒꯤ ꯃꯃꯧꯅꯨꯄꯤ ꯑꯌꯤꯡꯕꯤꯒꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯌꯦꯡꯁꯤꯟꯗꯨꯅ ꯑꯁꯣꯏꯕꯇ ꯊꯤꯗꯨꯅ ꯉꯥꯡꯗꯧꯒꯤꯇ ꯇꯧꯔꯒ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯆꯥꯅꯨꯄꯥ ꯁꯥꯃꯨꯗꯁꯨ ꯃꯃꯧꯅꯨꯄꯤ ꯑꯌꯤꯡꯕꯤꯒꯤ ꯑꯁꯣꯏꯕꯁꯤꯡ ꯑꯗꯨꯕꯨ ꯍꯥꯏꯗꯨꯅ ꯅꯨꯡꯁꯤꯗꯅꯕꯁꯨ ꯍꯣꯠꯅꯔꯤ ꯑꯌꯨꯛ ꯑꯉꯟꯕ ꯑꯗꯨꯗ ꯃꯅꯦꯝ ꯑꯣꯏꯔꯤꯕꯤ ꯑꯔꯨꯕꯤꯗꯣ ꯇꯨꯝꯕ ꯍꯧꯒꯠꯂꯛꯂꯒ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯁꯨꯃꯥꯡ ꯃꯥꯡꯒꯣꯜ ꯑꯗꯨ ꯋꯥꯏ ꯁꯤꯠꯈ꯭ꯔꯕꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯂꯤ ꯑꯗꯨꯕꯨ ꯋꯥꯏ ꯇꯩꯕ ꯐꯥꯎꯕ ꯂꯣꯏꯗꯨꯅ ꯂꯩꯔꯝꯂꯦ ꯍꯩꯃꯥ ꯁꯨꯃꯥꯡ ꯃꯥꯡꯒꯣꯜ ꯑꯁꯤꯗꯤ ꯋꯥꯏ ꯇꯩꯕꯒ ꯂꯣꯏꯔꯝꯂꯦꯗꯅ ꯑꯩꯅꯗꯤ ꯋꯥꯏ ꯁꯤꯠꯂꯝꯗ꯭ꯔꯕꯗꯤ ꯏꯃꯧ ꯅꯨꯄꯤ ꯑꯁꯤ ꯊꯤꯅ ꯉꯥꯡꯊꯠꯀꯦ ꯍꯥꯏꯅ ꯊꯣꯛꯂꯛꯏ ꯑꯗꯨꯒꯗꯤ ꯍꯥꯟꯅꯅ ꯋꯥꯏ ꯁꯤꯠꯇꯅ ꯂꯣꯏꯔꯝꯂꯕꯀꯣ ꯑꯩꯕꯨ ꯀꯔꯤ ꯇꯧꯔꯒ ꯏꯃꯧ ꯅꯨꯄꯤ ꯑꯌꯤꯡꯕꯤꯁꯤ ꯉꯥꯡꯁꯤꯒꯦ ꯁꯤ ꯍꯥꯏꯔꯒ ꯑꯔꯨꯕꯤꯗꯣ ꯃꯃꯧꯕꯨ ꯉꯥꯡꯕ ꯌꯥꯅꯕ ꯋꯥꯈꯜ ꯇꯧꯔꯤ ꯑꯣꯟꯊꯣꯛꯄꯒꯤ ꯃꯅꯦꯝ ꯍꯥꯏꯕꯗꯨꯅꯤ ꯃꯆꯥ ꯃꯃꯧꯕꯨ ꯅꯨꯡꯁꯤꯅ ꯂꯣꯏꯅꯗꯨꯅ ꯂꯩꯒꯗꯕ ꯃꯇꯝ ꯑꯁꯤꯗ ꯑꯔꯨꯕꯤ ꯃꯥꯗꯤ ꯃꯃꯧ ꯅꯨꯄꯤꯕꯨ ꯉꯥꯡꯕ ꯌꯥꯅꯕ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯔꯤ ꯑꯔꯨꯕꯤꯗꯨ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯜꯂꯒ ꯅꯣꯛꯐꯦꯠꯀ ꯇꯧꯏ ꯂꯩꯔꯦ ꯏꯃꯧ ꯅꯨꯄꯤꯅ ꯋꯥꯏ ꯇꯩꯕ ꯂꯣꯏꯔꯕꯁꯦ ꯑꯃꯨꯛ ꯑꯃꯣꯠꯄ ꯈꯔ ꯈꯨꯜꯂꯒ ꯍꯦꯛꯇ ꯆꯥꯏꯁꯤꯜꯂꯒꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯋꯥꯏ ꯁꯤꯠꯂꯝꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯅ ꯏꯃꯧ ꯅꯨꯄꯤꯁꯦ ꯉꯥꯡꯊꯔꯒꯦ ꯈꯟꯒꯅꯤꯕ ꯑꯁꯤ ꯍꯥꯏꯔꯒ ꯃꯅꯦꯝ ꯑꯔꯨꯕꯤꯗ ꯌꯦꯅꯈꯥꯗꯒꯤ ꯎꯐꯨꯜ ꯈꯔꯕꯨ ꯂꯧꯗꯨꯅ ꯁꯨꯃꯥꯡ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯆꯥꯏꯁꯤꯜꯂꯤ ꯍꯣ ꯁꯤ ꯑꯣꯏꯔꯕꯗꯤ ꯑꯩ ꯉꯥꯡꯕ ꯍꯦꯛꯇ ꯍꯧꯔꯒꯦ ꯁꯤ ꯍꯥꯏꯗꯨꯅ ꯑꯔꯨꯕꯤꯅ ꯃꯆꯥꯒ ꯃꯃꯧꯒ ꯑꯗꯨꯕꯨ ꯇꯥꯅꯅꯕ ꯑꯁꯨꯝꯅ ꯉꯥꯡꯕ ꯍꯧꯔꯛꯂꯝꯃꯤ ꯑꯩꯒꯤ ꯏꯃꯧ ꯅꯨꯄꯤꯁꯦ ꯍꯧꯒꯠꯈꯤꯕꯗꯤ ꯐꯅꯗꯤ ꯃꯀꯨꯏꯔꯝꯂꯅꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤ ꯐꯥꯎꯕꯗ ꯁꯨꯃꯥꯡ ꯃꯥꯡꯒꯣꯜ ꯑꯁꯤ ꯋꯥꯏ ꯁꯤꯠꯇꯕꯤ ꯂꯩꯔꯝꯃꯦ ꯍꯥꯏꯕ ꯅꯠꯇꯦ ꯁꯤꯕꯨ ꯃꯤ ꯄꯣꯡꯒ ꯂꯥꯛꯂꯕꯗꯤ ꯑꯩꯁꯤꯕꯨ ꯃꯧ ꯋꯥꯔꯛꯄ ꯉꯝꯗꯕꯤ ꯃꯅꯦꯝꯅꯦ ꯍꯥꯏꯅ ꯍꯥꯏꯈꯤꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯅꯦ ꯁꯤ ꯍꯥꯏꯗꯨꯅ ꯑꯔꯨꯕꯤꯗ ꯌꯦꯅꯈꯥꯔꯣꯝꯗ ꯉꯥꯗꯨꯅ ꯂꯩꯔꯤꯕ ꯁꯨꯝꯆꯤꯠ ꯑꯗꯨꯕꯨ ꯂꯧꯗꯨꯅ ꯊꯕꯛ ꯐꯕꯤ ꯁꯥꯗꯨꯅ ꯋꯥꯏ ꯁꯤꯠꯂꯤ ꯑꯩꯒꯤ ꯏꯃꯧ ꯅꯨꯄꯤꯁꯤꯁꯨꯅꯦ ꯂꯥꯛꯄ ꯉꯜꯂꯤꯉꯩꯗꯗꯤ ꯊꯕꯛ ꯑꯁꯦ ꯌꯥꯝꯅ ꯐꯔꯝꯕꯅꯤ ꯑꯗꯨꯕꯨꯅꯦ ꯍꯧꯖꯤꯛꯇꯤ ꯋꯥꯏ ꯐꯥꯎꯕ ꯁꯤꯠꯀꯅꯤ ꯍꯥꯏꯕ ꯈꯪꯖꯤꯜꯂꯛꯇ꯭ꯔꯦ ꯃꯧ ꯃꯥꯅ ꯁꯤꯠꯀꯗ꯭ꯔꯥ ꯍꯥꯏꯔꯒꯅꯦ ꯍꯅꯨꯕꯤ ꯑꯩꯅ ꯑꯣꯏꯅ ꯋꯥꯏ ꯁꯤꯠꯇꯨꯅ ꯂꯩꯔꯅꯤꯁꯦ ꯃꯃꯧ ꯅꯨꯄꯤ ꯑꯌꯤꯡꯕꯤꯁꯨ ꯏꯔꯨꯖꯕ ꯂꯣꯏꯗꯨꯅ ꯀꯥ ꯃꯅꯨꯡꯗ ꯃꯁꯝ ꯃꯅꯥ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯤꯕꯅꯤ ꯅꯨꯄꯤ ꯅꯪꯕꯨ ꯉꯁꯥꯏꯗꯒꯤ ꯁꯨꯃꯥꯡ ꯃꯥꯡꯒꯣꯜ ꯑꯁꯤꯕꯨ ꯋꯥꯏ ꯁꯤꯠꯂꯝꯗ꯭ꯔꯤꯕ꯭ꯔꯅꯦ ꯅꯨꯄꯥ ꯑꯩꯅ ꯍꯦꯛ ꯍꯧꯒꯠꯄꯒ ꯋꯥꯏ ꯁꯤꯠꯄ ꯂꯣꯏꯗꯨꯅ ꯋꯥꯏꯁꯨ ꯇꯩꯔꯝꯂꯕꯅꯤ ꯑꯗꯨꯒ ꯄꯨꯈ꯭ꯔꯤꯗ ꯏꯔꯨꯖꯕ ꯀꯨꯝꯂꯨꯔꯤꯕꯅꯤ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯏꯃꯥꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯋꯥꯏ ꯁꯤꯠꯇꯦ ꯍꯥꯏꯗꯅ ꯂꯥꯎꯗꯅ ꯉꯥꯡꯂꯤꯕꯁꯤꯕꯨ ꯆꯠꯂꯣ ꯃꯄꯥꯟꯗ ꯊꯣꯛꯂꯒ ꯋꯥꯏ ꯁꯤꯠꯄ ꯂꯣꯏꯔꯝꯂꯕꯅꯤ ꯍꯥꯏꯕꯁꯨ ꯆꯠꯂꯣ ꯅꯠꯇ꯭ꯔꯗꯤꯅꯦ ꯏꯃꯥꯁꯦ ꯍꯣꯔꯦꯟ ꯐꯥꯎꯕ ꯑꯗꯨꯝ ꯉꯥꯡꯗꯨꯅ ꯂꯩꯔꯅꯤ ꯍꯣꯏ ꯅꯨꯄꯥ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯑꯌꯤꯡꯕꯤ ꯃꯀꯣꯛ ꯇꯨꯝꯂꯨꯕꯒꯤ ꯆꯣꯠꯂꯤꯕ ꯃꯁꯝ ꯑꯗꯨꯕꯨ ꯐꯤ ꯑꯀꯪꯕ ꯑꯃꯅ ꯌꯦꯠꯁꯤꯜꯂꯒ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯋꯥꯏ ꯁꯤꯠꯇꯨꯅ ꯂꯩꯔꯤꯕ ꯃꯅꯦꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯅꯃꯧꯅ ꯉꯁꯥꯏꯅ ꯋꯥꯏ ꯁꯤꯠꯄ ꯂꯣꯏꯔꯒ ꯋꯥꯏꯁꯨ ꯇꯩꯖꯔꯝꯂꯕꯅꯤ ꯏꯃꯧꯅ ꯋꯥꯏ ꯁꯤꯠꯂꯝꯕ ꯑꯗꯨꯅꯔꯣ ꯁꯨꯃꯥꯡ ꯃꯥꯡꯒꯣꯜ ꯑꯁꯤ ꯏꯃꯣꯠ ꯃꯣꯠꯇꯅ ꯂꯩꯔꯝꯂꯤꯕꯁꯦ ꯑꯌꯤꯡꯕꯤꯗꯨ ꯃꯊꯟꯇ ꯍꯥꯏꯖꯕ ꯁꯥꯗꯨꯅ ꯅꯥꯆꯦꯞꯇ ꯌꯩꯔꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣꯅꯦ ꯑꯩꯅ ꯉꯁꯥꯏꯅ ꯋꯥꯏ ꯁꯤꯠꯄ ꯂꯣꯏꯗꯨꯅ ꯋꯥꯏ ꯐꯥꯎꯕ ꯇꯩꯔꯝꯂꯕ ꯑꯗꯨꯕꯨ ꯀꯗꯥꯏꯗꯒꯤ ꯎꯐꯨꯜꯅꯣ ꯃꯌꯥꯝ ꯑꯃꯨꯛ ꯂꯩꯔꯝꯂꯤꯕ ꯑꯁꯤꯕꯣ ꯏꯃꯨꯡ ꯑꯁꯦ ꯎꯐꯨꯜ ꯆꯥꯏꯕꯤ ꯂꯥꯏ ꯐꯠꯇꯕꯤ ꯑꯃ ꯂꯩꯔꯕ꯭ꯔꯥ ꯈꯪꯗ꯭ꯔꯦꯗ ꯃꯃꯧ ꯅꯨꯄꯤꯅ ꯂꯥꯏ ꯐꯠꯇꯕꯤ ꯀꯥꯏꯅ ꯍꯥꯏꯔꯤꯕꯗꯨ ꯃꯅꯦꯝ ꯑꯔꯨꯕꯤꯁꯨ ꯃꯉꯣꯟꯗ ꯍꯥꯏꯔꯤꯕꯅꯤ ꯍꯥꯏꯕ ꯈꯪꯂꯕꯅ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ ꯍꯥꯏ ꯏꯃꯧ ꯏꯕꯦꯝꯃ ꯌꯥꯔꯦꯀꯣ ꯌꯥꯔꯦ ꯋꯥꯏꯁꯦ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯁꯤꯠꯂꯦꯗꯅ ꯅꯪꯒꯤ ꯇꯧꯒꯗꯕ ꯅꯊꯧꯗꯣ ꯑꯣꯏꯅꯅꯦ ꯇꯧꯔꯨꯔꯣ ꯆꯪꯕꯤꯈ꯭ꯔꯣ ꯁ꯭ꯋꯥꯏꯗꯅꯦ ꯀꯨꯏꯅꯒ ꯂꯩꯕꯤꯔꯅꯨ ꯅꯁꯛꯀꯗꯣ ꯑꯃꯠꯇ ꯍꯦꯛ ꯌꯦꯡꯖꯅꯤꯡꯗ꯭ꯔꯦ ꯑꯌꯤꯡꯕꯤꯁꯨ ꯃꯅꯦꯝꯗ ꯋꯥꯗꯤ ꯀꯔꯤ ꯑꯃꯠꯇ ꯍꯥꯏꯔꯝꯗꯅ ꯐꯦꯠ ꯇꯧꯔꯝꯂꯒ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯂꯒ ꯆꯥꯛ ꯊꯣꯡꯕ ꯍꯧꯏ ꯑꯌꯤꯡꯕꯤ ꯆꯥꯛ ꯊꯣꯡꯅ ꯃꯅꯦꯝꯅ ꯍꯥꯏꯔꯛꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯂꯒ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯨꯔꯕ ꯃꯥꯜꯂꯤ ꯑꯩꯅ ꯉꯁꯥꯏꯅ ꯋꯥꯏ ꯇꯩꯗꯨꯅ ꯂꯩꯔꯝꯂꯕꯗꯨꯕꯨ ꯀꯗꯥꯏꯗꯒꯤ ꯎꯐꯨꯜꯅꯣꯕ ꯑꯃꯨꯛ ꯃꯌꯥꯝ ꯆꯥꯏꯗꯅ ꯂꯩꯔꯝꯂꯤꯕꯗꯨꯕꯨ ꯎꯐꯨꯜ ꯆꯥꯏꯁꯤꯜꯂꯝꯂꯤꯕꯁꯦ ꯑꯇꯩꯅꯗꯤ ꯑꯣꯏꯔꯣꯏ ꯃꯁꯤꯒꯤ ꯃꯕꯨꯛ ꯐꯠꯇꯕꯤ ꯏꯅꯦꯝꯕꯣꯛ ꯀ꯭ꯋꯥꯛ ꯑꯁꯤꯅ ꯇꯧꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯑꯩꯅꯗꯤ ꯍꯟꯅꯦ ꯍꯥꯏꯗꯅ ꯁꯨꯝ ꯍꯟꯕꯤꯕ ꯑꯁꯤꯗ ꯃꯥꯗꯤ ꯌꯥꯏ ꯍꯥꯏꯗꯅ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯂꯦ ꯑꯗꯨꯅꯗꯤ ꯑꯩꯁꯨ ꯄꯨꯛ ꯐꯠꯇꯕꯁꯦ ꯍꯧꯕ ꯇꯥꯔꯦꯗꯅ ꯏꯅꯦꯝꯕꯣꯛꯁꯦ ꯈꯔ ꯂꯥꯛꯅꯒꯦ ꯈꯪꯒꯅꯦꯕ ꯑꯁꯤ ꯍꯥꯏꯔꯒ ꯑꯌꯤꯡꯕꯤ ꯃꯥꯒꯤ ꯆꯥꯛ ꯊꯣꯡꯂꯤꯕꯗꯣ ꯄꯨꯛꯅꯤꯡ ꯆꯪꯅ ꯊꯣꯡꯂꯤ ꯃꯅꯦꯝ ꯑꯔꯨꯕꯤꯁꯨ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯂꯩꯔꯤ ꯇꯟꯖꯥ ꯑꯗꯨꯗ ꯃꯆꯥꯅꯨꯄꯥ ꯁꯥꯃꯨꯁꯨ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ ꯏꯃꯥꯒꯤ ꯁꯥꯃꯨ ꯅꯠꯇꯦ
ꯅꯪꯒꯤ ꯅꯨꯄꯤ ꯑꯁꯤꯅ ꯇꯧꯔꯤꯕ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯧ ꯃꯥꯅ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯇꯅ ꯁꯨꯃꯥꯡ ꯊꯦꯂꯣꯡꯁꯤ ꯋꯥꯏ ꯁꯤꯠꯇꯅ ꯇꯧꯒꯗꯕ ꯑꯗꯨꯁꯨ ꯇꯧꯗꯦ ꯃꯥ ꯂꯩꯅ ꯂꯩꯅ ꯃꯥ ꯍꯅꯨꯕꯤ ꯑꯩꯅ ꯋꯥꯏ ꯁꯤꯠꯄ ꯑꯁꯤꯕꯨ ꯅꯪꯕꯨ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯍꯥꯏꯕ ꯏꯃꯥ ꯋꯥꯏꯗꯤ ꯅꯃꯧ ꯅꯨꯄꯤꯅ ꯉꯁꯥꯏꯅ ꯍꯧꯒꯠꯄꯒ ꯁꯤꯠꯈ꯭ꯔꯦ ꯍꯥꯏꯕꯗꯥꯏꯅꯦ ꯀꯗꯥꯏꯗꯒꯤ ꯁꯤꯠꯄꯅꯣ ꯅꯪꯒꯤ ꯅꯨꯄꯤ ꯑꯁꯤꯅ ꯃꯆꯤꯜ ꯊꯤꯔꯤꯕꯅꯤ ꯃꯥꯅ ꯁꯤꯠꯇꯕꯒꯤ ꯅꯠꯇ꯭ꯔꯣ ꯏꯃꯥꯅ ꯁꯤꯠꯂꯤꯕꯗꯣ ꯁꯦ ꯍꯧꯖꯤꯛꯇꯤ ꯁꯨꯃꯥꯡ ꯃꯥꯡꯒꯣꯜꯁꯦ ꯌꯥꯝꯅ ꯅꯥꯜꯂꯦꯗꯅ ꯑꯗꯣ ꯅꯪꯒꯤ ꯅꯨꯄꯤꯁꯦ ꯈꯔ ꯋꯥꯔꯛꯎꯀꯣ ꯏꯃꯥꯕꯨꯅꯦ ꯋꯥ ꯌꯥꯝꯅ ꯉꯥꯡꯍꯟꯒꯅꯨ ꯍꯣꯏ ꯏꯃꯥ ꯅꯃꯧꯗ ꯃꯇꯨꯡ ꯇꯧꯗꯅꯕ ꯑꯩ ꯍꯥꯏꯔꯒꯦ ꯑꯌꯨꯛꯀꯤ ꯆꯥꯛ ꯆꯥꯔꯕ ꯃꯇꯨꯡ ꯁꯥꯃꯨꯁꯨ ꯊꯕꯛ ꯁꯨꯕ ꯆꯠꯈ꯭ꯔꯦ ꯃꯅꯤ ꯃꯃꯧ ꯑꯅꯤꯁꯨ ꯃꯥꯅ ꯊꯣꯛꯄ ꯇꯧꯅꯔꯤ ꯑꯗꯨꯒ ꯃꯥꯒꯤ ꯀꯥꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯨꯅꯕ ꯆꯪꯅꯈꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯗꯣ ꯍꯧꯈꯤꯕ ꯈꯪꯍꯧꯗꯦ ꯅꯨꯃꯤꯠꯅ ꯃꯌꯨꯝ ꯆꯪꯂꯝꯗꯥꯏꯒꯤ ꯈꯔ ꯂꯩꯊꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯅꯦꯝ ꯑꯔꯨꯕꯤꯗꯣ ꯃꯥꯒꯤ ꯀꯥꯗꯒꯤ ꯊꯣꯔꯛꯂꯝꯃꯤ ꯃꯅꯦꯝ ꯑꯔꯨꯕꯤꯗꯣ ꯍꯦꯛ ꯍꯧꯒꯠꯂꯛꯄꯒ ꯃꯃꯧ ꯅꯨꯄꯤꯕꯨ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯥ ꯋꯥꯡ ꯑꯗꯨ ꯆꯠꯂꯒ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯃꯃꯧ ꯅꯨꯄꯤ ꯑꯗꯨꯗꯤ ꯂꯩꯕ ꯎꯗꯕ ꯑꯗꯨꯗ ꯍꯧꯒꯠꯇ꯭ꯔꯤ ꯍꯥꯏꯕ ꯈꯪꯂꯝꯃꯤ ꯃꯅꯦꯝ ꯑꯔꯨꯕꯤꯅ ꯃꯁꯤꯒꯤ ꯃꯧꯁꯦ ꯍꯧꯖꯤꯛ ꯅꯨꯃꯤꯠ ꯆꯪꯈꯤꯒꯗꯧꯔꯤꯕꯁꯤ ꯐꯥꯎꯕ ꯇꯨꯝꯗꯨꯅ ꯑꯗꯨꯝ ꯂꯩꯔꯤꯕ ꯃꯥꯜꯂꯤꯅꯤꯁꯦ ꯐꯃꯨꯡꯗ ꯑꯁꯨꯛ ꯌꯥꯝꯅ ꯆꯣꯞꯄ ꯃꯧ ꯑꯁꯤꯕꯨ ꯀꯔꯝꯕ ꯃꯈꯜꯒꯤ ꯃꯧꯅꯣ ꯍꯥꯏꯕꯅꯤꯗ ꯇꯨꯝꯕ ꯌꯥꯝꯅ ꯄꯥꯝꯕ꯭ꯔꯥ ꯍꯥꯏꯕꯅꯦ ꯃꯥꯒꯤ ꯐꯃꯨꯡ ꯑꯁꯤꯒ ꯃꯁꯥꯒ ꯄꯨꯜꯂꯞ ꯇꯨꯔꯦꯜꯗ ꯊꯥꯗꯈꯤꯕꯗꯤ ꯁꯣꯏꯔꯣꯏ ꯉꯥꯏꯍꯥꯛ ꯇꯨꯝꯂꯕꯗꯤ ꯀꯣꯛ ꯍꯧꯒꯠꯂꯒ ꯊꯕꯛ ꯏꯪꯈꯥꯡꯁꯦ ꯇꯧꯕ ꯌꯥꯏꯗꯅ ꯁꯤ ꯍꯥꯏꯔꯒ ꯃꯃꯧꯕꯨ ꯇꯥꯅꯅꯕ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯍꯥꯏ ꯑꯌꯤꯡꯕꯤ ꯅꯪꯕꯨ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤ ꯐꯥꯎꯕ ꯇꯨꯝꯗꯨꯅ ꯂꯩꯔꯕ꯭ꯔꯣ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯂꯦ ꯍꯥꯏꯕꯒ ꯑꯁꯤꯕꯨ ꯀꯔꯤꯃꯠꯇ ꯍꯦꯛ ꯈꯟꯗꯕ ꯃꯈꯩ ꯑꯗꯨꯝ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯍꯧꯒꯠꯄ ꯌꯥꯗ꯭ꯔꯤꯕꯣ ꯃꯅꯦꯝꯅ ꯂꯥꯎꯔꯤꯕ ꯑꯗꯨ ꯇꯥꯔꯗꯨꯅ ꯑꯌꯤꯡꯕꯤꯁꯨ ꯃꯊꯟꯇ ꯑꯁꯨꯝꯅ ꯍꯥꯏꯖꯔꯤ ꯑꯩꯒꯤ ꯏꯅꯦꯝꯄꯣꯛ ꯀ꯭ꯋꯥꯛꯁꯦ ꯑꯃꯨꯛ ꯈꯣꯡꯕ ꯍꯧꯔꯛꯏꯅꯤ ꯃꯈꯣꯜ ꯑꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯇꯥꯅꯤꯡꯈꯤꯗ꯭ꯔꯦꯗꯀꯣ ꯑꯩꯗꯤ ꯁꯤ ꯍꯥꯏꯔꯒ ꯑꯌꯤꯡꯕꯤꯁꯨ ꯍꯧꯒꯠꯂꯤ ꯑꯗꯨꯒ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯑꯌꯤꯡꯕꯤ ꯅꯨꯡꯊꯤꯜ ꯇꯨꯝꯁꯤꯜꯂꯨꯕꯒꯤ ꯃꯁꯥꯗ ꯑꯐꯛ ꯑꯐꯥꯏ ꯆꯨꯔꯤ ꯑꯌꯤꯡꯕꯤ ꯈꯣꯟꯖꯦꯜ ꯈꯔ ꯀꯜꯂꯞꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯤꯗ ꯁ꯭ꯋꯥꯏꯗ ꯂꯥꯛꯇꯅ ꯈꯣꯡꯂꯝꯕ ꯀ꯭ꯋꯥꯛꯇꯣ ꯀꯗꯣꯝꯗ ꯄꯥꯏꯈ꯭ꯔꯦ ꯃꯃꯧꯅ ꯑꯗꯨꯝꯅ ꯍꯥꯏꯕ ꯑꯗꯨꯗ ꯃꯅꯦꯝ ꯑꯔꯨꯕꯤꯗꯣ ꯃꯕꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯟꯖꯩ ꯏꯁ ꯃꯥꯅ ꯀ꯭ꯋꯥꯛ ꯈꯣꯡꯂꯝꯕ ꯀꯥꯏꯅ ꯍꯥꯏꯔꯤꯕꯁꯤ ꯑꯩꯅ ꯃꯥꯕꯨ ꯍꯧꯗꯣꯛꯄꯒꯤ ꯀꯧꯕ ꯑꯗꯨꯗꯅꯦꯕ ꯀꯌꯥꯗ ꯃꯤ ꯎꯁꯤꯠꯈꯤꯗ꯭ꯔꯕ ꯃꯧꯅꯣꯕ ꯁꯤꯕꯣ ꯁꯤ ꯍꯥꯏꯔꯒ ꯃꯃꯧꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯍꯥꯏ ꯃꯧ ꯑꯩꯅ ꯅꯪꯕꯨ ꯍꯧꯗꯣꯛꯄꯒꯤ ꯀꯧꯕ ꯑꯗꯨꯗ ꯅꯠꯇ꯭ꯔꯥ ꯅꯪꯅ ꯀ꯭ꯋꯥꯛ ꯈꯣꯡꯕ ꯀꯥꯏꯅ ꯍꯥꯏꯔꯤꯕꯗꯣ ꯍꯥ ꯅꯠꯇꯦ ꯅꯪꯒꯤꯗꯨꯕꯨ ꯑꯩꯕꯨ ꯎꯁꯤꯠꯇ꯭ꯔꯤꯕ ꯍꯥꯏꯕꯗꯨꯔꯣ ꯍꯣ ꯀꯔꯤꯅꯣ ꯑꯩꯗꯤ ꯀ꯭ꯋꯥꯛꯇ ꯍꯥꯏꯖꯕꯅꯦ ꯏꯃꯥꯗꯒ ꯍꯥꯏꯕ ꯅꯠꯆꯗꯦꯀꯣ ꯁ꯭ꯋꯥꯏꯗꯅꯦ ꯀ꯭ꯋꯥꯛꯀ ꯑꯃꯠꯇ ꯈꯣꯡꯂꯝꯗꯦꯀꯣ ꯑꯩꯅ ꯅꯪ ꯍꯧꯗꯣꯛꯄꯒꯤ ꯀꯧꯕꯅꯤ ꯑꯣ ꯏꯃꯥꯅ ꯅꯃꯧꯕꯨ ꯍꯧꯗꯣꯛꯄꯒꯤ ꯀꯧꯕ ꯑꯣꯏꯔꯦꯀꯣ ꯑꯩꯗꯤ ꯀ꯭ꯋꯥꯛꯅ ꯈꯣꯡꯂꯤꯕꯣꯏ ꯈꯜꯂꯨꯔꯦꯗꯅ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯏꯃꯥꯒꯤ ꯈꯣꯟꯖꯦꯜꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯍꯧꯈ꯭ꯔꯦ ꯇꯥꯅꯤꯡꯗꯕꯅ ꯏꯁ ꯏꯃꯧꯒꯤ ꯈꯣꯟꯖꯦꯜꯗꯨꯗꯤ ꯌꯥꯝꯅ ꯊꯣꯠ ꯃꯦꯡꯕꯅꯤꯅꯀꯣ ꯅꯣꯏꯒꯨꯝꯕꯤ ꯃꯧꯁꯦ ꯂꯩꯔꯕꯗꯤ ꯌꯨꯝꯗꯣ ꯍꯨꯏ ꯂꯣꯏꯗ꯭ꯔꯕꯁꯨ ꯌꯥꯔꯦ ꯍꯥꯏꯅꯔꯤꯕꯁꯦ ꯑꯣꯟꯊꯣꯛꯅ ꯆꯨꯝꯈ꯭ꯔꯦꯗ ꯍꯣ ꯐꯔꯦ ꯍꯨꯏ ꯂꯣꯏꯔꯒꯅꯦ ꯋꯥꯏ ꯆꯤꯡꯅꯕꯅꯤ ꯁꯤ ꯍꯥꯏꯔꯒ ꯑꯌꯤꯡꯕꯤꯗꯣ ꯋꯥꯏ ꯇꯥꯁꯤꯜꯂꯤ ꯑꯗꯨꯗ ꯃꯅꯦꯝ ꯑꯔꯨꯕꯤꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯍꯥꯏ ꯃꯧ ꯅꯪꯗꯤ ꯅꯨꯡꯊꯤꯜꯁꯨ ꯄꯨꯝꯕ ꯃꯈꯩ ꯇꯨꯝꯁꯤꯜꯂꯕꯅꯤꯅ ꯅꯨꯡꯗꯥꯡꯗꯤ ꯇꯨꯝꯕ ꯌꯥꯈꯤꯒꯗ꯭ꯔꯥ ꯃꯅꯦꯝꯅ ꯍꯪꯂꯤꯕ ꯑꯗꯨꯒꯤ ꯆꯞ ꯆꯥꯕ ꯄꯥꯎꯈꯨꯝ ꯃꯃꯧ ꯅꯨꯄꯤ ꯑꯌꯤꯡꯕꯤꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ ꯅꯨꯡꯊꯤꯜ ꯄꯨꯝꯕ ꯃꯈꯩ ꯇꯨꯝꯂꯕꯗꯤ ꯅꯨꯡꯗꯥꯡ ꯇꯨꯝꯕ ꯌꯥꯗꯦꯒ ꯂꯩꯕ꯭ꯔꯣ ꯑꯩꯗꯤ ꯑꯗꯨꯝ ꯇꯨꯝꯕ ꯌꯥꯏ ꯅꯪꯕꯨꯗꯤ ꯌꯥꯗ꯭ꯔꯕꯗꯤ ꯀꯩꯅꯣ ꯆꯥꯕ ꯍꯥꯏꯔꯦ ꯁꯪꯕꯥꯏ ꯑꯃ ꯆꯥꯁꯤꯜꯂꯅꯤ ꯑꯗꯨꯅꯗꯤ ꯃꯁꯥꯅ ꯑꯗꯨꯝ ꯇꯨꯝꯕ ꯇꯥꯕꯅꯤ ꯀꯔꯤꯒꯤꯅꯣ ꯏꯃꯥꯅ ꯑꯩꯅ ꯆꯥꯕ ꯊꯛꯄꯗ ꯑꯗꯨꯛ ꯌꯥꯝꯅ ꯄꯥꯟꯅꯕꯤꯔꯤꯕ ꯑꯗꯨꯕꯣ ꯍꯣꯅꯦ ꯏꯄꯨꯔꯣꯏꯕꯒꯤ ꯃꯔꯜꯅ ꯆꯥꯖꯕꯅꯦ ꯏꯃꯥꯒꯤ ꯃꯔꯜꯅ ꯆꯥꯕ ꯅꯠꯇꯦ ꯁꯪꯕꯥꯏ ꯑꯃ ꯆꯥꯒꯦꯔꯥ ꯁꯪꯕꯥꯏ ꯑꯅꯤ ꯆꯥꯒꯦꯔꯥ ꯆꯥꯅꯤꯡꯕ ꯃꯈꯩ ꯆꯥꯗꯧꯔꯤ ꯆꯥꯛ ꯁꯪꯕꯥꯏ ꯆꯥꯕꯤ ꯅꯨꯄꯤꯁꯦ ꯉꯥꯡꯅꯕ ꯌꯥꯝꯅ ꯋꯥꯏ ꯍꯥꯏꯕꯗꯣ ꯑꯣꯟꯊꯣꯛꯅꯁꯨ ꯆꯨꯝꯈ꯭ꯔꯦꯗꯀꯣ ꯑꯍꯥꯌꯣ ꯉꯥꯏꯍꯥꯛ ꯇꯨꯝ ꯅꯣꯛꯀꯦꯗꯍꯦ ꯁꯤ ꯍꯥꯏꯔꯒ ꯑꯌꯤꯡꯕꯤꯗꯣ ꯄꯦꯟꯅ ꯅꯣꯛꯊꯣꯛꯏ ꯃꯃꯧ ꯅꯨꯄꯤ ꯑꯌꯤꯡꯕꯤꯅ ꯑꯗꯨꯝꯅ ꯅꯣꯛꯂꯛꯄ ꯑꯗꯨꯗ ꯃꯅꯦꯝ ꯑꯔꯨꯕꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯅꯣꯛꯂꯤꯅꯤ ꯀꯥꯏꯅ ꯔꯥꯁꯤꯗꯤ ꯃꯆꯦꯠ ꯑꯃꯠꯇ ꯍꯦꯛ ꯌꯥꯎꯗꯕ ꯃꯈꯩ ꯅꯣꯛꯂꯗꯅ ꯊꯤꯁꯨ ꯑꯣꯟꯊꯣꯛꯅ ꯊꯤꯈ꯭ꯔꯦꯗꯀꯣ ꯑꯁꯨꯛ ꯊꯤꯈ꯭ꯔꯕ ꯅꯨꯄꯤ ꯑꯁꯤꯕꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯁꯤꯅ ꯀꯔꯝ ꯍꯥꯏꯅ ꯌꯨꯝ ꯑꯁꯤꯗ ꯃꯧꯅꯤ ꯍꯥꯏꯗꯨꯅ ꯄꯨꯁꯤꯜꯂꯛꯂꯤꯕꯅꯣ ꯈꯪꯗꯦꯕ ꯃꯁꯤꯒꯤ ꯁꯛꯊꯤꯕꯤꯁꯤꯅ ꯏꯆꯥꯅꯨꯄꯥꯁꯦ ꯐꯥꯔꯒ ꯅꯝꯂꯩ ꯂꯩꯁꯤꯜꯂꯛꯂꯤꯕ ꯑꯣꯏꯔꯝꯒꯅꯤꯌꯦ ꯀꯔꯤ ꯑꯩꯅ ꯅꯆꯥꯅꯨꯄꯥꯁꯦ ꯐꯥꯔꯒ ꯅꯝꯂꯩ ꯂꯩꯁꯤꯜꯂꯛꯄ ꯑꯣꯏꯔꯝꯒꯅꯤ ꯀꯥꯁꯨ ꯍꯥꯏꯖꯔꯤꯌꯦ ꯍꯣꯅꯦ ꯅꯆꯥꯅꯨꯄꯥꯅ ꯑꯩ ꯂꯧꯗ꯭ꯔꯕꯗꯤ ꯁꯤꯔꯅꯤ ꯍꯥꯏꯕ ꯑꯗꯨꯗꯅꯦ ꯅꯨꯡꯉꯥꯏꯇꯗꯅ ꯂꯩꯕꯤꯔꯛꯄ ꯈꯪꯉꯕ ꯃꯃꯧꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯃꯅꯦꯝ ꯑꯔꯨꯕꯤꯗꯨ ꯅꯣꯛꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯗꯨꯛ
ꯊꯤꯈ꯭ꯔꯕꯤ ꯅꯪ ꯂꯧꯗ꯭ꯔꯕꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯅ ꯁꯤꯒꯅꯤ ꯍꯥꯏ ꯀꯥꯏꯅ ꯅꯣꯛꯄꯨ ꯅꯣꯛꯆꯅꯤꯡꯉꯤꯅꯦꯍꯦ ꯅꯪꯅ ꯑꯗꯨꯝꯅꯦ ꯁꯤꯔꯅꯤ ꯍꯥꯏꯁꯤꯟꯅꯔꯒ ꯏꯆꯥꯅꯨꯄꯥ ꯑꯄꯪꯕꯗꯣ ꯐꯥꯕꯤꯕ ꯑꯣꯏꯔꯝꯒꯅꯤꯌꯦ ꯇꯟꯖꯥ ꯑꯗꯨꯗ ꯁꯥꯃꯨꯁꯨ ꯊꯕꯛ ꯋꯥꯅ ꯁꯨꯔꯒ ꯃꯌꯨꯝꯗ ꯍꯜꯂꯛꯄꯅꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯄꯤ ꯑꯌꯤꯡꯕꯤꯒ ꯃꯃꯥꯒꯅ ꯂꯥꯎꯅꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯃꯊꯟꯇ ꯑꯁꯨꯝꯅ ꯍꯥꯏꯖꯩ ꯑꯩꯈꯣꯏ ꯃꯥꯒ ꯑꯌꯤꯡꯕꯤꯒꯁꯦ ꯄꯨꯔꯥ ꯍꯨꯏꯒ ꯍꯧꯗꯣꯡꯒꯗꯨ ꯃꯉꯥꯏꯈ꯭ꯔꯦ ꯍꯦꯛ ꯎꯅꯕꯒ ꯆꯤꯡꯅꯗꯨꯗꯤ ꯇꯧꯔꯒ ꯂꯩ ꯍꯥꯏꯕ ꯑꯩ ꯀꯣꯛꯁꯦ ꯌꯥꯝ ꯁꯥꯗꯧꯔꯤꯗꯩ ꯅꯠꯇꯦ ꯑꯩꯕꯨ ꯂꯥꯏꯕꯨꯡ ꯐꯝꯕ ꯑꯣꯏꯅ ꯉꯥꯏꯍꯥꯛ ꯌꯥꯎꯔꯨꯕꯅ ꯐꯗꯧꯔꯤꯕ ꯖꯥꯠꯂꯅꯦ ꯍꯣꯏꯗꯦ ꯍꯧꯖꯤꯛ ꯌꯨꯝꯗ ꯆꯪꯂꯨꯔꯒ ꯄꯣꯊꯥꯐꯝꯁꯨ ꯈꯪꯗꯧꯕ ꯅꯠꯇꯦ ꯑꯗꯨꯅ ꯂꯩꯕꯨꯡ ꯐꯝꯕ ꯑꯣꯏꯅ ꯉꯥꯏꯍꯥꯛ ꯌꯥꯎꯔꯨꯈꯤꯒꯦ ꯍꯣꯔꯦꯟ ꯋꯥꯏ ꯈꯔ ꯏꯪꯊꯔꯀꯥꯟꯗ ꯑꯣꯏꯅ ꯍꯟꯖꯤꯜꯂꯛꯂꯒꯦ ꯁꯤ ꯍꯥꯏꯔꯒ ꯁꯥꯃꯨꯗꯣ ꯃꯌꯨꯝꯗ ꯆꯪꯂꯝꯗꯅ ꯈꯨꯟꯒꯤ ꯂꯩꯕꯨꯡ ꯐꯝꯂꯤꯕ ꯑꯗꯣꯝꯗ ꯑꯣꯏꯅ ꯆꯠꯈꯤꯔꯝꯃꯤ ꯃꯅꯤ ꯃꯃꯧ ꯑꯅꯤꯗꯁꯨ ꯉꯥꯏꯍꯥꯛ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯔꯒ ꯑꯃꯨꯛ ꯃꯥꯒꯤ ꯊꯣꯛꯄ ꯇꯧꯅꯈ꯭ꯔꯦ ꯁꯥꯃꯨꯁꯨ ꯄꯨꯡꯃꯝ ꯃꯝꯂꯕ ꯀꯥꯟꯗ ꯑꯣꯏꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯃꯥꯅ ꯍꯜꯂꯛꯄꯗꯗꯤ ꯆꯥꯛ ꯂꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯁꯥꯃꯨ ꯆꯥꯛ ꯏꯁꯤꯡ ꯆꯥꯔꯒ ꯇꯨꯃꯤꯟꯅ ꯃꯥꯒꯤ ꯀꯥꯗ ꯇꯨꯝꯕ ꯆꯪꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯑꯌꯤꯡꯕꯤꯗ ꯍꯤꯡꯈꯣꯜꯒꯤ ꯃꯅꯥ ꯃꯁꯤꯡ ꯃꯌꯥꯝ ꯑꯗꯨꯕꯨ ꯏꯁꯤꯡ ꯆꯥꯏꯗꯨꯅ ꯂꯩꯔꯤ ꯃꯅꯦꯝ ꯑꯔꯨꯕꯤꯁꯨ ꯃꯃꯧꯒꯤ ꯑꯁꯣꯏꯕ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯃꯅꯦꯝ ꯑꯔꯨꯕꯤ ꯃꯊꯟꯇ ꯑꯁꯨꯝꯅ ꯍꯥꯏꯖꯩ ꯑꯩꯒꯤ ꯏꯃꯧ ꯅꯨꯄꯤ ꯑꯁꯤꯅ ꯏꯁꯤꯡ ꯆꯥꯏꯔꯤꯕꯁꯦ ꯏꯟꯁꯥꯡ ꯄꯥꯝꯕꯤ ꯃꯆꯥ ꯑꯃ ꯐꯥꯎꯕ ꯍꯦꯛ ꯅꯦꯠꯇꯦꯕ ꯄꯥꯝꯕꯤ ꯑꯃꯇꯪꯕꯨ ꯍꯦꯛ ꯅꯦꯠꯂꯕꯗꯤ ꯍꯦꯛꯇ ꯂꯥꯛꯊꯒꯦ ꯇꯧꯕꯅꯦꯃꯤ ꯑꯃꯗꯤ ꯅꯦꯠꯈꯤꯒꯦ ꯇꯧꯔꯤꯁꯦ ꯑꯌꯤꯡꯕꯤꯁꯨ ꯃꯅꯦꯝꯅ ꯃꯥꯒꯤ ꯃꯈꯣꯡꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩꯕ ꯑꯗꯨꯗ ꯃꯈꯥꯗ ꯐꯠ ꯌꯦꯡꯉꯤ ꯑꯗꯨꯗ ꯑꯌꯤꯡꯕꯤ ꯃꯥꯁꯨ ꯎꯔꯦ ꯃꯥꯒꯤ ꯃꯈꯣꯡꯅ ꯃꯣꯔꯣꯛ ꯄꯥꯝꯕꯤ ꯃꯆꯥ ꯑꯃ ꯅꯦꯠꯀꯦ ꯇꯧꯔꯤꯕꯗꯣ ꯑꯌꯤꯡꯕꯤ ꯃꯊꯟꯇ ꯑꯁꯨꯝꯅ ꯍꯥꯏꯖꯩ ꯑꯣ ꯑꯩꯅ ꯃꯣꯔꯣꯛ ꯄꯥꯝꯕꯤ ꯃꯆꯥꯁꯦ ꯅꯦꯠꯇꯧꯒꯤ ꯇꯧꯕ ꯑꯁꯤꯅꯅꯤꯗꯅ ꯏꯅꯦꯝꯕꯣꯛ ꯀ꯭ꯋꯥꯛ ꯑꯁꯤꯅ ꯑꯩꯒꯤ ꯏꯈꯣꯡꯗ ꯃꯨꯟꯅ ꯌꯦꯡꯂꯤꯕꯁꯦ ꯑꯩꯅ ꯃꯣꯔꯣꯛ ꯄꯥꯝꯕꯤꯁꯦ ꯍꯦꯛ ꯅꯦꯠꯄꯒ ꯉꯥꯡꯒꯦ ꯁꯤꯅꯦꯕ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯣꯔꯣꯛꯁꯤ ꯅꯦꯠꯇꯕꯤ ꯍꯪꯒꯠ ꯍꯟꯗ ꯀꯥꯜꯂꯒ ꯑꯗꯨꯝ ꯆꯠꯄꯤ ꯁꯥꯟꯅꯒꯦ ꯈꯪꯒꯅꯦꯕ ꯑꯌꯤꯡꯕꯤꯗꯣ ꯃꯣꯔꯣꯛ ꯄꯥꯝꯕꯤ ꯃꯆꯥ ꯑꯗꯨꯕꯨ ꯀꯥꯟꯗꯨꯅ ꯍꯪꯒꯠ ꯍꯟꯗ ꯆꯠꯂꯤ ꯉꯁꯥꯏꯗꯒꯤ ꯃꯃꯧꯒꯤ ꯈꯣꯡꯊꯥꯡ ꯑꯗꯨꯕꯨ ꯌꯦꯡꯂꯤꯕ ꯃꯅꯦꯝ ꯑꯔꯨꯕꯤꯗꯣ ꯃꯊꯟꯇ ꯑꯁꯨꯝꯅ ꯍꯥꯏꯖꯩ ꯅꯦꯠꯈꯤꯗꯧꯔꯤꯅꯤꯁꯦ ꯍꯦꯛ ꯅꯦꯠꯄꯒ ꯆꯣꯡꯁꯤꯜꯂꯒ ꯊꯤꯅ ꯉꯥꯡꯒꯦꯀꯣ ꯃꯧꯁꯦ ꯑꯗꯨꯕꯨ ꯃꯃꯧ ꯅꯨꯄꯤ ꯑꯌꯤꯡꯕꯤꯅ ꯄꯥꯝꯕꯤ ꯑꯗꯨꯕꯨ ꯅꯦꯠꯇꯕꯤꯗ ꯀꯥꯜꯂꯒ ꯑꯣꯏꯅ ꯍꯪꯒꯠ ꯍꯟꯗ ꯆꯠꯄ ꯑꯗꯨꯗ ꯃꯅꯦꯝ ꯑꯔꯨꯕꯤꯗ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯖꯔꯤ ꯍꯩꯃꯥ ꯅꯦꯠꯇꯤꯌꯦ ꯀꯥꯜꯂꯒ ꯑꯗꯨꯝ ꯍꯪꯒꯠ ꯍꯟꯗ ꯑꯣꯏꯅ ꯆꯠꯇꯨꯅ ꯂꯩꯈ꯭ꯔꯦ ꯍꯥꯏꯕ ꯀꯣꯛ ꯍꯦꯛ ꯅꯦꯠꯄ ꯌꯥꯗꯕ ꯖꯥꯠꯂꯣ ꯃꯧꯁꯤꯕꯣ ꯃꯅꯦꯝ ꯑꯔꯨꯕꯤꯅ ꯃꯃꯤꯠꯀꯗꯨ ꯂꯥꯎꯊꯣꯛꯂꯒ ꯃꯥꯒꯤ ꯈꯣꯡꯗ ꯑꯗꯨꯃꯛ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩꯕ ꯑꯗꯨꯗ ꯃꯃꯧ ꯅꯨꯄꯤ ꯑꯌꯤꯡꯕꯤꯗꯣ ꯃꯊꯟꯇ ꯑꯁꯨꯝꯅ ꯍꯥꯏꯖꯩ ꯑꯩꯒꯤ ꯏꯈꯣꯡ ꯑꯁꯤꯗ ꯀꯌꯥ ꯃꯨꯟꯅ ꯌꯦꯡꯂꯤꯕꯅꯣ ꯌꯦꯡꯉꯨꯕꯁꯦ ꯃꯨꯟꯅ ꯌꯦꯡꯂꯤꯕ ꯃꯃꯤꯠ ꯑꯁꯤꯗꯅꯦ ꯃꯣꯔꯣꯛꯁꯦ ꯑꯃ ꯍꯦꯛꯂꯒ ꯍꯦꯛ ꯅꯝꯁꯤꯜꯂꯗꯤ ꯐꯤꯗ꯭ꯔꯤꯡ ꯆꯣꯡꯂꯒ ꯀꯣꯏꯆꯦꯟ ꯆꯦꯟꯅꯤꯁꯦ ꯃꯇꯥꯡ ꯑꯗꯨꯗ ꯁꯥꯃꯨꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯏ ꯑꯗꯨꯒ ꯏꯃꯨꯡꯗ ꯆꯪꯈꯤ ꯑꯌꯤꯡꯕꯤꯁꯨ ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯨꯡꯗ ꯏꯟꯅꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ ꯑꯌꯤꯡꯕꯤꯅ ꯃꯥꯒꯤ ꯅꯨꯄꯥ ꯁꯥꯃꯨꯗ ꯑꯁꯨꯝꯅ ꯍꯪꯂꯤ ꯀꯩꯗꯧꯔꯤ ꯅꯨꯄꯥ ꯉꯁꯤꯗꯤ ꯉꯟꯅ ꯍꯜꯂꯛꯂꯕꯗꯤ ꯅꯨꯄꯤ ꯍꯌꯦꯡꯁꯦ ꯑꯌꯨꯛ ꯉꯟꯅ ꯑꯩꯈꯣꯏ ꯈꯔ ꯂꯪꯐꯩꯗ ꯆꯠꯄ ꯇꯥꯔꯦ ꯑꯗꯨꯒꯤ ꯄꯣꯠ ꯆꯩ ꯂꯣꯏꯁꯤꯟꯅꯕ ꯉꯁꯤ ꯈꯔ ꯉꯟꯅ ꯄꯣꯊꯥꯔꯤꯕꯅꯤ ꯅꯨꯄꯤ ꯍꯌꯦꯡꯒꯤ ꯑꯩꯒꯤ ꯄꯨꯅꯕ ꯐꯤ ꯈꯔ ꯑꯃꯨꯛꯇ ꯂꯣꯏꯁꯤꯜꯂꯨ ꯑꯩ ꯏꯁꯥꯁꯦ ꯑꯃꯨꯛꯇ ꯆꯥꯏꯊꯔꯛꯈꯤꯒꯦ ꯍꯣꯏ ꯃꯅꯤꯡꯗ ꯑꯩꯅ ꯏꯁꯤꯡꯒꯅꯦ ꯁꯣꯛꯂꯒ ꯊꯝꯂꯝꯂꯕꯅꯤ ꯃꯅꯤꯡꯗ ꯑꯣꯏꯅ ꯆꯥꯏꯊꯕꯤꯔꯨꯔꯣ ꯁꯥꯃꯨꯁꯨ ꯃꯐꯤ ꯍꯣꯡꯂꯒ ꯃꯅꯤꯡꯗ ꯆꯥꯏꯊꯔꯨꯅꯕ ꯊꯣꯛꯈ꯭ꯔꯦ ꯑꯌꯤꯡꯕꯤꯁꯨ ꯃꯥꯒꯤ ꯅꯨꯄꯥꯅ ꯂꯪꯐꯩꯗ ꯄꯨꯅꯕ ꯐꯤ ꯂꯣꯏꯁꯤꯜꯂꯨ ꯍꯥꯏꯕ ꯑꯗꯨꯗ ꯐꯤ ꯂꯣꯏꯁꯤꯜꯂꯤ ꯃꯃꯧꯅ ꯐꯤ ꯂꯣꯏꯁꯤꯜꯂꯤꯉꯩ ꯑꯗꯨꯗ ꯃꯄꯥꯟꯗ ꯐꯝꯗꯨꯅ ꯂꯩꯔꯤꯕꯤ ꯃꯅꯦꯝ ꯑꯔꯨꯕꯤꯅ ꯃꯃꯧꯕꯨ ꯀꯟꯅ ꯀꯧꯔꯛꯏ ꯍꯥꯏ ꯃꯧ ꯅꯪꯕꯨ ꯏꯃꯨꯡꯗꯨꯗ ꯀꯩꯗꯧꯔꯤꯕꯅꯣ ꯃꯅꯦꯝꯅ ꯀꯧꯔꯛꯄ ꯑꯗꯨꯗ ꯑꯌꯤꯡꯕꯤꯁꯨ ꯈꯨꯝꯃꯤ ꯍꯣ ꯀꯔꯤꯅꯣ ꯏꯃꯥꯅ ꯅꯃꯧꯕꯨ ꯀꯧꯔꯤꯕ ꯑꯗꯨꯕꯣ ꯑꯩ ꯁꯣꯝꯗ ꯊꯕꯛ ꯇꯧꯔꯤꯌꯦ ꯈꯨꯠ ꯊꯥꯗꯣꯛꯄ ꯌꯥꯈꯤꯔꯣꯏꯌꯦ ꯃꯃꯧꯅ ꯈꯨꯠ ꯊꯥꯗꯣꯛꯄ ꯌꯥꯈꯤꯔꯣꯏ ꯀꯥꯏꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯃꯅꯦꯝ ꯑꯔꯨꯕꯤꯗꯣ ꯐꯠꯇꯅ ꯈꯜꯂꯤ ꯑꯗꯨꯒ ꯃꯊꯟꯇ ꯑꯁꯨꯝꯅ ꯍꯥꯏꯖꯩ ꯈꯨꯠ ꯊꯥꯗꯣꯛꯄ ꯌꯥꯈꯤꯔꯣꯏ ꯀꯥꯁꯨ ꯍꯥꯏꯔꯤꯅꯦꯁꯦ ꯀꯔꯤ ꯊꯕꯛꯅꯣꯕ ꯃꯥꯅ ꯀꯥ ꯃꯅꯨꯡ ꯑꯁꯤꯗ ꯇꯧꯔꯤꯕ ꯑꯁꯤꯕꯣ ꯁꯤ ꯍꯥꯏꯔꯒ ꯑꯔꯨꯕꯤꯅ ꯃꯃꯧ ꯑꯗꯨꯕꯨ ꯑꯃꯨꯛ ꯀꯧꯔꯛꯂꯤ ꯍꯥꯏ ꯃꯧ ꯀꯔꯤ ꯊꯕꯛꯅꯣ ꯅꯪꯅ ꯇꯧꯔꯤꯕ ꯑꯗꯨꯕꯣ ꯃꯄꯥꯟꯗ ꯑꯃꯨꯛꯇ ꯊꯣꯛꯂꯛꯎꯅꯦ ꯃꯅꯦꯝꯅ ꯍꯟꯖꯤꯟꯅ ꯀꯧꯔꯛꯄ ꯑꯗꯨꯗ ꯑꯌꯤꯡꯕꯤ ꯁꯥꯎꯅ ꯃꯊꯟꯇ ꯍꯥꯏꯖꯩ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ ꯏꯃꯥꯁꯤꯅ ꯁꯣꯔ ꯍꯣꯟꯗꯕ ꯃꯈꯩ ꯄꯪꯀꯧꯗ ꯀꯧꯔꯤꯕ ꯑꯁꯤꯕꯣ ꯃꯕꯨꯛ ꯐꯠꯇꯕ ꯃꯤꯒꯤ ꯍꯧꯅꯕꯤ ꯐꯠꯇꯅ ꯑꯗꯨꯃꯛ ꯈꯜꯂꯦ ꯍꯥꯏꯕꯗꯨꯅꯤ ꯃꯅꯦꯝ ꯑꯔꯨꯕꯤꯗꯨ ꯃꯊꯟꯇ ꯑꯁꯨꯝꯅ ꯍꯥꯏꯖꯔꯤ ꯏꯆꯥ ꯅꯨꯄꯥꯁꯦ ꯍꯦꯛ ꯍꯜꯂꯛꯄꯒ ꯀꯥ ꯃꯅꯨꯡ ꯑꯁꯤꯗ ꯁꯨꯔꯨ ꯅꯩꯗꯅ ꯑꯗꯨꯝ ꯍꯦꯛ ꯂꯩ ꯍꯥꯏꯕ ꯏꯆꯥ ꯅꯨꯄꯥ ꯑꯁꯤꯗ ꯀꯔꯤ ꯐꯠꯇꯕ ꯍꯨꯕꯨ ꯀꯥꯝꯁꯤꯜꯂꯤꯕꯅꯣ ꯈꯪꯗꯦꯕ ꯁꯤ ꯍꯥꯏꯔꯒ ꯑꯔꯨꯕꯤꯅ ꯃꯃꯧ ꯅꯨꯄꯤ ꯑꯌꯤꯡꯕꯤꯕꯨ ꯀꯧꯏ ꯍꯥꯏ ꯑꯌꯤꯡꯕꯤ ꯅꯪꯕꯨ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯀꯔꯤ ꯇꯧꯔꯤꯕꯅꯣ
ꯑꯩꯅ ꯁꯣꯝꯗ ꯉꯁꯥꯏꯗꯒꯤ ꯈꯅꯥꯎꯁꯦ ꯀꯪꯕ ꯃꯈꯩ ꯀꯧꯔꯤꯕ ꯑꯁꯤꯕꯨ ꯑꯃꯨꯛꯇꯗꯤ ꯊꯣꯛꯂꯛꯄ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯕ ꯅꯠꯇꯦ ꯅꯪꯕꯨ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯁꯤꯔꯕ꯭ꯔꯅꯦ ꯍꯟꯗꯛꯃꯛꯇꯤ ꯃꯃꯧ ꯅꯨꯄꯤ ꯑꯌꯤꯡꯕꯤꯁꯨ ꯁꯥꯎꯅ ꯄꯔꯞ ꯄꯔꯞ ꯊꯣꯛꯂꯛꯂꯒ ꯃꯅꯦꯝꯗ ꯑꯁꯨꯝꯅ ꯍꯦꯛꯇ ꯈꯦꯛꯊꯔꯛꯏ ꯀꯔꯤ ꯋꯥꯉꯥꯡ ꯁꯉꯥꯡꯅꯣ ꯏꯃꯥꯅ ꯉꯥꯡꯂꯤꯕꯗꯨꯕꯣ ꯑꯩꯕꯨ ꯀꯥ ꯃꯅꯨꯡꯗ ꯁꯤꯔꯕ꯭ꯔꯣ ꯀꯥꯏꯅ ꯅꯠꯇꯦ ꯏꯃꯥꯕꯨ ꯅꯨꯡꯁꯤꯕ ꯋꯥꯍꯩ ꯋꯥꯇꯥꯒꯗꯨꯕꯨ ꯑꯃꯠꯇ ꯍꯦꯛ ꯉꯥꯡꯕ ꯍꯩꯇ꯭ꯔꯕ꯭ꯔꯕ ꯏꯁ ꯃꯤ ꯑꯃꯅꯤ ꯍꯥꯏ ꯁꯥꯗꯅ ꯁꯥꯎꯔꯤꯕ ꯀꯥꯏꯗꯨꯅꯤꯅꯦ ꯅꯪꯒꯤꯗꯣ ꯍꯥꯏ ꯋꯥꯗꯣ ꯅꯨꯡꯁꯤꯕ ꯇꯥꯅꯤꯡꯂꯕꯗꯤꯅꯦ ꯅꯨꯡꯁꯤꯅꯕ ꯊꯕꯛꯇꯣ ꯇꯧꯋꯣ ꯑꯗꯨꯗꯤ ꯅꯠꯇꯦ ꯀꯥ ꯃꯅꯨꯡ ꯑꯁꯤꯗ ꯁꯨꯔꯨ ꯍꯦꯛ ꯅꯩꯗꯨꯅ ꯂꯩꯅꯦ ꯑꯩꯁꯦ ꯀꯥ ꯃꯅꯨꯡ ꯑꯁꯤꯗꯅꯦ ꯁꯨꯔꯨ ꯅꯩꯗꯨꯅ ꯂꯩꯔꯨꯕ ꯅꯠꯇꯤꯌꯦ ꯅꯆꯥꯅꯨꯄꯥꯅ ꯍꯌꯦꯡ ꯂꯪꯐꯩ ꯆꯠꯄꯗ ꯄꯨꯅꯕ ꯐꯤꯔꯣꯜ ꯃꯌꯥꯝ ꯑꯃ ꯂꯣꯏꯁꯤꯜꯂꯤꯕꯅꯦ ꯈꯪꯗꯤ ꯈꯪꯗꯅ ꯃꯥꯡꯒꯣꯜ ꯑꯁꯤꯗ ꯈꯤꯜꯂ ꯂꯩꯔꯒ ꯆꯕꯦꯡ ꯁꯨꯝ ꯉꯥꯡꯉꯦ ꯍꯥꯏꯕꯅꯤꯗ ꯋꯥꯡꯕꯅ ꯁꯦ ꯍꯨꯏꯃꯨꯛꯇ ꯋꯥꯡꯉꯤ ꯑꯗꯨꯒ ꯉꯥꯡꯊꯣꯔꯛꯂꯤꯕ ꯋꯥꯅ ꯄꯨꯔꯥ ꯃꯤꯖꯥꯎ ꯃꯤꯁꯥꯡꯗꯣ ꯃꯉꯥꯏꯅꯦ ꯀꯔꯤ ꯑꯩꯕꯨ ꯍꯨꯏꯃꯨꯛꯇ ꯋꯥꯡꯉꯤ ꯀꯥꯏꯅ ꯏꯃꯥꯗꯤ ꯐꯤꯕꯝ ꯃꯨꯔꯇꯤ ꯌꯥꯝ ꯐꯖꯕꯅꯤꯅ ꯀꯣꯔꯐꯨ ꯑꯀꯣꯞꯄ ꯍꯦꯛ ꯃꯥꯜꯂꯗꯅ ꯃꯁꯤꯂꯁꯦ ꯑꯗꯨꯝ ꯍꯦꯛ ꯈꯨꯝꯃꯦ ꯍꯥꯏꯕꯅꯤꯗ ꯏꯃꯥꯁꯨꯅꯦ ꯅꯆꯤꯟꯗꯣ ꯌꯥꯝ ꯀꯜꯂꯦ ꯁꯨꯡꯂꯦꯞ ꯍꯦꯛ ꯂꯦꯞꯇꯦ ꯑꯌꯨꯛ ꯅꯨꯡꯊꯤꯜꯗ ꯉꯥꯡꯕꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯑꯍꯤꯡꯁꯨ ꯇꯨꯝꯅ ꯑꯗꯨꯝ ꯉꯥꯡꯂꯕꯅꯤ ꯅꯪꯗꯤ ꯑꯩꯅ ꯇꯨꯝꯕꯗ ꯋꯥ ꯉꯥꯡꯖꯕ ꯑꯗꯨꯁꯨ ꯂꯣꯟꯅ ꯀꯌꯥꯝ ꯇꯥꯔꯤ ꯋꯥ ꯑꯣꯏꯔꯦꯀꯣ ꯍꯣꯅꯦ ꯑꯩꯗꯤ ꯏꯃꯥꯗꯧꯅ ꯃꯤꯒꯤ ꯋꯥꯉꯥꯡ ꯈꯨꯗꯤꯡꯒꯤ ꯂꯨꯝꯂꯒ ꯂꯣꯟꯅ ꯇꯥꯕꯗꯣ ꯇꯧꯖꯗꯤꯌꯦ ꯑꯩꯁꯨ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯤꯕꯅꯤꯅ ꯏꯃꯥꯅ ꯑꯍꯤꯡꯗ ꯇꯨꯝꯅ ꯉꯥꯡꯕꯗꯣ ꯂꯣꯏꯅ ꯇꯥꯖꯔꯤꯕ 이씨 ꯁꯤ ꯍꯥꯏꯔꯝꯂꯒ ꯑꯌꯤꯡꯕꯤ ꯑꯗꯣ ꯐꯦꯠ ꯇꯧꯔꯝꯂꯒ ꯏꯃꯨꯡꯗ ꯑꯃꯨꯛ ꯆꯪꯈ꯭ꯔꯦ ꯃꯃꯧ ꯆꯪꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯅꯦꯝ ꯑꯔꯨꯕꯤꯗꯣ ꯃꯊꯟꯇ ꯑꯁꯨꯝꯅ ꯍꯥꯏꯖꯩ ꯏꯃꯥꯏꯄꯦꯝꯃ ꯃꯣꯏ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯧꯁꯤꯡ ꯑꯁꯤꯕꯣ ꯑꯩꯒꯤ ꯏꯃꯧ ꯅꯨꯄꯤꯒꯤ ꯑꯁꯨꯝ ꯍꯥꯏꯅ ꯃꯁꯤ ꯂꯣꯏꯅ ꯀꯟꯕ ꯖꯥꯠꯂꯥ ꯀꯤꯕꯨ ꯀꯤꯖꯩꯅꯦ ꯃꯃꯤꯠꯋꯣ ꯃꯅꯥꯋꯣ ꯑꯔꯩꯕ ꯃꯈꯩ ꯂꯥꯎꯊꯣꯛꯂꯒ ꯋꯥ ꯉꯥꯡꯂꯤꯅꯤ ꯀꯥꯏꯅ ꯇꯧꯔꯤꯕꯗꯣ ꯁꯥꯃꯧꯁꯨ ꯆꯥꯏꯊꯕ ꯂꯣꯏꯔꯗꯨꯅ ꯏꯃꯨꯡꯗ ꯆꯪꯂꯛꯏ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤ ꯑꯌꯤꯡꯕꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯅꯨꯄꯤ ꯀꯔꯤꯒꯤꯅ ꯍꯧꯖꯤꯛ ꯏꯃꯥꯒ ꯂꯥꯎꯅꯔꯤꯕꯗꯨꯕꯣ ꯍꯣ ꯑꯩꯅ ꯐꯤ ꯂꯣꯏꯁꯤꯜꯂꯤꯉꯩꯗ ꯏꯃꯥꯅ ꯄꯪꯀꯧꯗ ꯀꯧꯔꯛꯄ ꯑꯗꯨꯗ ꯑꯩꯅ ꯈꯨꯠ ꯁꯪꯗ꯭ꯔꯤ ꯍꯥꯏꯔꯨꯕ ꯑꯗꯨꯒ ꯏꯃꯥꯅ ꯑꯩꯕꯨ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯁꯤꯔꯕ꯭ꯔꯌꯦ ꯑꯗꯨꯒꯤ ꯁꯥꯎꯅꯤꯡꯗꯅ ꯂꯥꯎꯅꯔꯨꯕꯅꯤ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯁꯥꯃꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯒ ꯃꯃꯥ ꯑꯔꯨꯕꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣ ꯏꯃꯥꯅ ꯅꯃꯧ ꯅꯨꯄꯤꯅ ꯊꯕꯛ ꯇꯧꯔꯤ ꯃꯈꯨꯠ ꯁꯪꯗꯦ ꯍꯥꯏꯔꯒ ꯁꯤꯔꯕ꯭ꯔꯣ ꯍꯥꯏꯔꯤꯕꯗꯨꯕꯣ ꯏꯃꯥꯏꯄꯦꯝꯃ ꯑꯩꯒꯤ ꯏꯆꯥꯁꯤꯗꯤ ꯃꯧ ꯑꯁꯤꯅ ꯐꯖꯅ ꯁꯨꯝꯈ꯭ꯔꯦꯗꯅ ꯁꯤꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯤꯆꯪꯒ ꯆꯪꯂꯒ ꯃꯃꯥ ꯑꯩꯉꯣꯟꯗ ꯐꯥꯎꯕ ꯍꯪꯒꯠꯇꯅ ꯋꯥ ꯉꯥꯡꯕ ꯍꯧꯔꯛꯑꯦ ꯍꯥꯏꯕ 이마기 와도 만ung도 그놈 야우리 그놈 야우이 하이디야 아이나 하이리버시 쫌부쫌들어 하나디 마마 잉어도 와 로이나 하이람바니 하우직디 마워시나 숨진키바다기야 나마 잉원다 랑파이 셋가니 하이바 파바 하이드리바 나트러 그리노 이마나도 파자나 칼리바도보 아이세 마님도 짜이타루바니 짜이타바 로이라가 랑파이 셋바기 와도 이마다 하게 떠보니 단자아드다 마기 누피 아잉비나 이몽데기 가우리 사무수 이몽도 팟짱키 아루비도 마탄다 아슴나 하이제 이사세 온통나수 하이네 숨기다고 마부 해복리바 마마 잉원데기 마기 누피 삭티비에스네 해는 넘나 럭크라바고 아이디 타모이세 짜에다고 아이 아시 하이드나 아루비다 마타모이도 쿠tum나 수자리 누미당기 마tamni 자 이싱 사바 톡라가 아잉비 마기 누파기 푸가다바 पोचे अवाट अपा अदो योमसिली नुपा लांफैदा कयाम कुइना लेबिरक्तोइनो था मखाई मुक्ति लेरकदबा माले अदो नुपे आइदी इमागा नंगता युम असिदा थनमलगा चटकनी खल्लुबदा कोकसे याम साइदा इमागा इगता लेहौरगा करी कोक सारिबा इखोइ मागी मसल खुगनसिगा नंगी मसिंगदुगा आइने लांफै चटलिङैदा अमु हातोकनदना लेरमदि कमदौनी करीनो हाइबिरिबदुबो चिन्दबसुम पंगांगांगनबगी वानी कैसु हातोकनरिको यामना खंजनबिरुनुको असमना अहिंगदा पोसे योंबा लोइरगा तुमनख्रे नोंगालकली अयिंबि यंखोंग अहानबदा हगतुना इरुमाइ थजरगा लाइटिन खोइरमलबा मतुंगदा मपुरबना लांफै चट्रिङै चाखिनबनी हाइदुना चाक थोंबा हौख्रे चाक थोंबा लोइरदुना मागी नुपाबु चाक बिजरी सामु चाक चाबा तोकलगा मफि लोइसिनख्रे अयिंबि इमागा खना चेना तरुंगनुको हराव हरावना लेमिनरम आई चलुखिगे कईदबगी खनादोइनो खनारोइसे टेक्ता काइदना यौबो ओइबिरो सामु मागी पोट मयोम अदबु यानदुना थोरकलगा ममादा खुरुमनमलगा लांफै चटकदबगी यमदगी थोख्रे मचाना चख्रबा मतुंगदा अरुबिदु मपुकनिंगदा असुमना खंजरी इसा नुपाना लांफै चख्रिङैसिदा
ꯃꯁꯤꯒꯤ ꯁꯛꯊꯤꯕꯤ ꯃꯧꯁꯦ ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯉꯝꯗꯅꯕ ꯍꯦꯛꯇ ꯑꯣꯠꯈꯥꯏꯒꯦ ꯈꯪꯒꯅꯦꯕ ꯁꯤ ꯍꯥꯏꯔꯒ ꯑꯔꯨꯕꯤꯗꯣ ꯃꯥꯏꯊꯣꯡꯗ ꯃꯃꯣꯟꯀ ꯅꯣꯛꯆꯔꯤ ꯃꯃꯧ ꯅꯨꯄꯤ ꯑꯌꯤꯡꯕꯤꯁꯨ ꯑꯗꯨꯃꯉꯥꯏ ꯃꯕꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯟꯖꯩ ꯑꯩꯒꯤ ꯅꯨꯄꯥꯅ ꯂꯪꯐꯩꯗ ꯂꯩꯒꯗꯧꯔꯤꯕꯁꯦ ꯈꯔꯗꯤ ꯀꯨꯏꯒꯅꯤ ꯑꯗꯨꯅ ꯃꯕꯨꯛ ꯐꯠꯇꯕꯤ ꯏꯅꯦꯝ ꯀ꯭ꯋꯥꯛꯁꯦ ꯈꯔ ꯂꯥꯛꯅꯒꯦ ꯈꯪꯒꯅꯦꯕ ꯑꯌꯤꯡꯕꯤꯒꯤ ꯃꯅꯦꯝ ꯑꯔꯨꯕꯤꯗꯣ ꯑꯌꯨꯛꯀꯤ ꯆꯥꯛ ꯇꯞ ꯇꯥꯕ ꯃꯈꯩ ꯆꯥꯁꯤꯜꯂꯒ ꯃꯥꯒꯤ ꯀꯥꯗ ꯍꯤꯞꯇꯨꯅ ꯂꯩꯔꯤ ꯆꯥꯛꯁꯨ ꯄꯨꯛꯁꯦ ꯄꯤꯛ ꯊꯟꯅ ꯆꯥꯁꯤꯜꯂꯕꯅꯤꯅ ꯉꯁꯤꯗꯤ ꯂꯩꯀꯥꯏꯁꯦ ꯁꯤꯟꯕ ꯊꯨꯡꯅ ꯉꯥꯏꯍꯥꯛꯇ ꯑꯗꯨꯝ ꯀꯣꯏꯊꯣꯛꯂꯨꯈꯤꯒꯦ ꯁꯤ ꯍꯥꯏꯔꯒ ꯑꯔꯨꯕꯤꯗꯣ ꯃꯃꯧꯗ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯅ ꯂꯩꯀꯥꯏ ꯀꯣꯏꯕ ꯊꯧꯔꯛꯂꯝꯃꯤ ꯑꯔꯨꯕꯤꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯊꯥꯕꯜꯂꯩꯒꯤ ꯊꯣꯡꯒꯥꯜ ꯑꯗꯨ ꯌꯧꯔꯛꯂꯝꯃꯤ ꯑꯔꯨꯕꯤ ꯊꯥꯕꯜꯂꯩꯒꯤ ꯃꯌꯨꯝꯗ ꯆꯪꯂꯛꯏ ꯍꯩꯃꯥ ꯏꯆꯦ ꯑꯔꯨꯕꯤ ꯏꯊꯥ ꯍꯦꯛ ꯊꯥꯖꯗꯅ ꯀꯗꯣꯝꯗꯒꯤꯅꯣ ꯇꯧꯕꯤꯔꯛꯂꯤꯕꯁꯤꯕꯣ ꯊꯥꯕꯜꯂꯩ ꯑꯩꯁꯤ ꯆꯥꯛ ꯇꯣꯛꯂꯒ ꯂꯩꯀꯥꯏꯁꯦ ꯁꯨꯝ ꯀꯣꯏꯊꯣꯔꯛꯂꯤꯕꯅꯤ ꯑꯗꯨꯗ ꯅꯪꯒꯤ ꯊꯣꯡꯒꯥꯜꯁꯦ ꯍꯦꯛ ꯌꯧꯔꯛꯄꯒ ꯅꯪꯒꯤꯁꯤꯗ ꯍꯦꯛꯇ ꯆꯪꯂꯛꯂꯤꯕꯅꯤ ꯏꯆꯦ ꯑꯔꯨꯕꯤ ꯃꯥꯡꯒꯣꯜ ꯑꯁꯤꯗꯅꯦ ꯍꯦꯛꯇ ꯂꯦꯡꯈꯠꯄꯤꯔꯛꯎ ꯏꯃꯧ ꯅꯨꯄꯤꯗ ꯐꯤꯗꯥ ꯂꯧꯊꯣꯛꯍꯜꯂꯛꯀꯦ ꯁꯤ ꯍꯥꯏꯔꯒ ꯊꯥꯕꯜꯂꯩꯅ ꯃꯥꯒꯤ ꯃꯃꯧ ꯅꯨꯄꯤ ꯂꯩꯁꯅꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯤ ꯃꯧ ꯅꯥꯅꯦ ꯂꯥꯛꯂꯤꯕꯁꯦ ꯐꯝꯅꯕ ꯐꯤꯗꯥ ꯑꯃꯠꯇ ꯂꯧꯊꯣꯛꯂꯨꯁꯨ ꯆꯠꯂꯨ ꯍꯣꯏ ꯏꯃꯥ ꯅꯃꯧ ꯐꯤꯗꯥ ꯂꯧꯊꯣꯛꯆꯔꯨꯈꯤꯒꯦ ꯊꯥꯕꯜꯂꯩ ꯅꯪꯒꯤ ꯅꯃꯧ ꯅꯨꯄꯤ ꯑꯁꯤꯗꯤ ꯃꯁꯛꯅ ꯃꯔꯣꯜ ꯑꯃ ꯐꯖꯔꯤꯕ ꯈꯨꯝꯗꯣꯔꯛꯄ ꯄꯥꯎꯈꯨꯝ ꯑꯁꯤꯅ ꯏꯪ ꯏꯪ ꯂꯥꯎꯔꯤꯕ ꯊꯥꯕꯜꯂꯩ ꯅꯪꯁꯦ ꯑꯣꯟꯊꯣꯛꯅ ꯅꯔꯥꯏꯕꯛ ꯐꯩꯗꯀꯣ ꯏꯆꯦꯅ ꯅꯨꯡꯁꯤꯗꯅ ꯑꯩꯒꯤ ꯏꯃꯧꯁꯦ ꯄꯪꯊꯥ ꯍꯦꯛ ꯊꯥꯒꯠꯄꯤꯔꯦ ꯊꯥꯒꯠꯄꯒꯤ ꯋꯥ ꯅꯠꯇꯦꯀꯣ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦ ꯍꯥꯏꯕ ꯅꯪꯒꯤ ꯅꯃꯧ ꯅꯨꯄꯤꯁꯦ ꯂꯩꯁꯅꯥ ꯃꯈꯨꯠ ꯑꯣꯏꯗ ꯐꯤꯗꯥ ꯄꯥꯏ ꯃꯈꯨꯠ ꯌꯦꯠꯇꯅ ꯏꯁꯤꯡ ꯌꯥꯎꯕ ꯄꯥꯇ꯭ꯔ ꯑꯃ ꯄꯥꯏꯗꯨꯅ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ ꯏꯅꯦ ꯐꯤꯗꯥ ꯁꯣꯝꯗ ꯉꯥꯏꯍꯥꯛꯇ ꯂꯦꯡꯁꯤꯟꯕꯤꯌꯨ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯋꯥꯔꯝꯂꯒꯅꯤ ꯏꯁꯥꯗꯣ ꯈꯔ ꯏꯪꯊꯅꯅꯕ ꯄꯨꯟꯒꯤ ꯏꯁꯤꯡ ꯑꯌꯤꯡꯕꯁꯦ ꯊꯛꯄꯤꯌꯨ ꯏꯅꯦ ꯂꯩꯁꯅꯥꯒꯤ ꯐꯖꯕ ꯊꯛꯁꯤ ꯈꯥꯁꯤ ꯍꯧꯅ ꯂꯣꯟꯆꯠ ꯑꯗꯨ ꯎꯕꯗ ꯑꯔꯨꯕꯤ ꯃꯥꯗꯤ ꯃꯄꯨꯛꯅꯤꯡꯗꯨꯝ ꯈꯪꯅꯨꯡ ꯍꯦꯛ ꯅꯨꯡꯁꯤꯔꯛꯏ ꯊꯥꯕꯜꯂꯩ ꯅꯪꯒꯤ ꯅꯃꯧ ꯅꯨꯄꯤꯒꯤ ꯊꯧꯒꯜꯂꯣꯟ ꯑꯁꯤ ꯎꯕꯗ ꯑꯩ ꯄꯨꯛꯅꯤꯡꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤ ꯅꯪꯗꯤ ꯅꯃꯧ ꯑꯐꯕꯤ ꯑꯃ ꯐꯪꯂꯕꯅꯤꯅ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯖꯔꯝꯒꯅꯤ ꯑꯩꯗꯤ ꯏꯃꯧ ꯆꯔꯣꯏ ꯑꯃꯒ ꯂꯩꯃꯤꯟꯅꯕꯁꯦ ꯑꯣꯟꯊꯣꯛꯅ ꯋꯥꯈ꯭ꯔꯦ ꯏꯆꯦꯒꯤ ꯏꯃꯧ ꯅꯨꯄꯤ ꯑꯗꯨꯁꯨ ꯌꯥꯝꯅ ꯐꯈꯤꯕꯗꯥꯏꯅꯦ ꯍꯣ ꯐꯔꯝꯃꯦ ꯌꯥꯝꯅ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤꯅꯦ ꯄꯨꯔꯥ ꯍꯤꯡꯆꯥꯕꯤ ꯑꯣꯜꯂꯦ ꯃꯥꯗꯤ ꯂꯥꯛꯄ ꯉꯜꯂꯤꯉꯩꯒꯤ ꯑꯐꯕꯤ ꯁꯥꯔꯤꯕ ꯖꯥꯠꯅꯤꯗꯅ ꯍꯧꯖꯤꯛꯇꯤꯅꯦ ꯉꯥꯡꯅꯕꯒ ꯉꯝꯗ꯭ꯔꯦ ꯍꯩꯃꯥ ꯍꯩꯃꯥ ꯏꯆꯦꯒꯤ ꯏꯃꯧꯗꯨꯕꯨ ꯑꯗꯨꯝ ꯍꯥꯏꯅꯒ ꯇꯧꯕ꯭ꯔꯣ ꯂꯝꯕꯤꯗ ꯊꯦꯡꯅꯕꯗꯗꯤ ꯃꯈꯣꯜ ꯃꯋꯥꯒꯗꯣ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯉꯥꯡꯁꯛꯏꯅꯦ ꯇꯧꯏ ꯇꯧꯏ ꯃꯤ ꯃꯥꯡꯗꯗꯤꯅꯦ ꯑꯐꯕꯤꯅꯤ ꯃꯥꯅ ꯁꯥꯔꯤꯕꯁꯦ ꯑꯗꯨꯒꯅꯦ ꯏꯃꯨꯡꯗꯅ ꯃꯍꯥ ꯐꯠꯇꯕꯤꯅꯤ ꯑꯩꯒꯤ ꯏꯃꯧꯗꯨꯅ ꯑꯣꯏꯔꯤꯕꯁꯦ ꯑꯔꯨꯕꯤ ꯃꯥꯅ ꯃꯃꯧꯗ ꯇꯧꯕ ꯐꯠꯇꯕꯁꯤꯡ ꯑꯗꯨꯗꯤ ꯂꯣꯠꯁꯤꯜꯂꯒ ꯃꯃꯧ ꯅꯨꯄꯤꯅ ꯃꯉꯣꯟꯗ ꯇꯧꯕ ꯐꯠꯇꯕ ꯑꯗꯨ ꯈꯛꯇꯅꯤ ꯃꯥꯅ ꯍꯥꯏꯔꯤꯕꯁꯦ ꯃꯃꯧ ꯅꯨꯄꯤꯕꯨ ꯐꯠꯇꯕꯤꯅꯤ ꯍꯥꯏꯗꯨꯅ ꯃꯤꯃꯥꯡꯗ ꯌꯣꯜꯂꯤꯕꯅꯤ ꯃꯁꯥꯒꯤ ꯑꯁꯣꯏꯕ ꯑꯗꯨꯗꯤ ꯀꯨꯞꯁꯤꯟꯗꯨꯅ ꯊꯝꯂꯒ ꯃꯃꯧꯒꯤ ꯑꯁꯣꯏꯕ ꯑꯗꯨꯗꯕꯨ ꯎꯠꯂꯤꯕꯤ ꯃꯅꯦꯝꯅꯤ ꯑꯔꯨꯕꯤ ꯃꯥꯅ ꯃꯃꯧꯕꯨ ꯅꯨꯡꯁꯤꯅ ꯂꯣꯏꯅꯕꯤꯕꯒꯤ ꯃꯍꯨꯠꯇ ꯃꯃꯧꯒꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯌꯦꯡꯁꯤꯟꯗꯨꯅ ꯉꯥꯡꯂꯒꯇ ꯂꯩꯕ ꯑꯗꯨꯗ ꯃꯃꯧ ꯅꯨꯄꯤ ꯑꯌꯤꯡꯕꯤꯁꯨ ꯁꯥꯎꯗꯨꯅ ꯐꯠꯇꯕꯤ ꯑꯣꯜꯂꯛꯄꯅꯤ ꯍꯥꯏꯕ ꯑꯁꯤꯗꯤ ꯃꯁꯥꯅ ꯈꯪꯖꯗꯦ ꯑꯔꯨꯕꯤꯅ ꯀꯞꯂꯒ ꯄꯥꯎ ꯇꯝꯕ ꯑꯗꯨꯗ ꯂꯩꯁꯅꯥꯅ ꯃꯥꯒꯤ ꯃꯅꯦꯝ ꯊꯥꯕꯜꯂꯩꯗ ꯑꯁꯨꯝꯅ ꯍꯥꯏꯔꯤ ꯏꯃꯥ ꯏꯅꯦꯁꯨ ꯀꯞꯄꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯏꯅꯦꯒꯤ ꯃꯃꯧꯅ ꯏꯅꯦꯗ ꯑꯣꯠꯄ ꯑꯁꯨꯃꯥꯏꯅꯗꯤ ꯑꯩꯗꯤ ꯏꯃꯥꯗ ꯑꯣꯠꯂꯨꯏ ꯏꯃꯥꯕꯨ ꯂꯨꯅ ꯑꯗꯨꯝ ꯇꯧꯅꯤ ꯑꯗꯨꯅꯤ ꯑꯍꯜ ꯑꯣꯏꯔꯕ ꯃꯅꯦꯝ ꯃꯀꯨꯕꯨ ꯃꯆꯥ ꯃꯃꯧ ꯑꯣꯏꯕ ꯅꯣꯏꯅꯅꯦ ꯂꯨꯅ ꯆꯥꯅ ꯇꯧꯕꯤꯗꯧꯅꯤ ꯑꯔꯨꯕꯤ ꯃꯥꯗꯤ ꯃꯤꯒꯤ ꯃꯅꯤ ꯃꯃꯧꯒꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯕ ꯃꯇꯧ ꯑꯗꯨ ꯎꯖꯔꯒ ꯃꯊꯟꯇ ꯑꯁꯨꯝꯅ ꯍꯥꯏꯖꯩ ꯃꯤꯒꯤ ꯃꯅꯤ ꯃꯃꯧ ꯑꯁꯤꯗꯤ ꯀꯌꯥꯗ ꯅꯨꯡꯁꯤꯅꯈ꯭ꯔꯕꯅꯣꯅꯦꯁꯦ ꯑꯩꯒꯤ ꯏꯃꯧꯗꯨꯗꯤ ꯃꯁꯛꯇꯣ ꯍꯦꯛ ꯎꯕꯒ ꯃꯤꯍꯨꯜꯁꯦ ꯍꯦꯛꯇ ꯀꯥꯡꯂꯛꯄ ꯑꯗꯨꯝ ꯍꯦꯛꯇ ꯉꯥꯡꯅꯤꯡꯉꯛꯄ ꯑꯔꯨꯕꯤꯁꯨ ꯊꯥꯕꯜꯂꯩꯒ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯔꯕ ꯃꯇꯨꯡꯗ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ ꯃꯌꯨꯝ ꯌꯧꯔꯛꯂꯕ ꯃꯇꯨꯡ ꯃꯃꯧ ꯅꯨꯄꯤ ꯑꯌꯤꯡꯕꯤꯁꯨ ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯐꯤ ꯁꯨꯗꯨꯅ ꯂꯩꯔꯝꯃꯤ ꯑꯔꯨꯕꯤ ꯃꯃꯧ ꯅꯨꯄꯤꯕꯨ ꯍꯦꯛ ꯎꯕꯒ ꯃꯊꯟꯇ ꯑꯁꯨꯝꯅ ꯍꯥꯏꯖꯩ ꯑꯩꯒꯤ ꯏꯃꯧ ꯅꯨꯄꯤꯁꯦ ꯊꯤꯁꯨ ꯑꯣꯟꯊꯣꯛꯅ ꯊꯤꯈ꯭ꯔꯦꯗꯀꯣ ꯃꯁꯛ ꯑꯁꯤ ꯍꯦꯛ ꯎꯕꯒꯅꯦ ꯉꯥꯡꯅꯤꯡꯉꯛꯑꯦ ꯍꯥꯏꯕ ꯀꯥꯟꯅꯗꯦ ꯃꯥꯡꯒꯣꯜ ꯑꯁꯤꯗ ꯐꯝꯂꯒ ꯍꯦꯛꯇ ꯉꯥꯡꯊꯒꯦ ꯁꯤ ꯍꯥꯏꯗꯨꯅ ꯑꯔꯨꯕꯤꯗ ꯌꯨꯝꯒꯤ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯐꯝꯊꯩ ꯃꯅꯦꯝ ꯍꯜꯂꯛꯄ ꯑꯗꯨꯗ ꯃꯃꯧ ꯅꯨꯄꯤ ꯑꯌꯤꯡꯕꯤꯁꯨ ꯃꯊꯟꯇ ꯑꯁꯨꯝꯅ ꯍꯥꯏꯖꯩ ꯃꯁꯤꯒꯤ ꯏꯅꯦꯝ ꯀ꯭ꯋꯥꯛꯁꯦ ꯍꯜꯂꯛꯂꯕꯅꯤꯅ ꯑꯃꯨꯛ ꯄꯔꯃꯥꯟ ꯄꯟꯊꯩꯕ ꯇꯧꯗꯅ ꯃꯤꯒꯤ ꯈꯣꯏꯗꯧ ꯁꯤꯛꯄ ꯋꯥ ꯉꯥꯛꯇ ꯉꯥꯡꯕ ꯍꯧꯔꯛꯑꯅꯤ ꯍꯥꯏꯕꯒ ꯇꯧꯕꯒ ꯃꯅꯦꯝ ꯑꯔꯨꯕꯤꯗ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯐꯝꯂꯒ ꯃꯃꯧ ꯅꯨꯄꯤꯕꯨ ꯇꯥꯁꯅꯨ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯑꯩꯗꯤꯅꯦ ꯊꯥꯕꯜꯂꯩꯒꯤ ꯃꯃꯧ ꯅꯨꯄꯤꯗꯣ ꯑꯣꯟꯊꯣꯛꯅꯁꯨ ꯀꯜꯂꯛꯆꯈ꯭ꯔꯦ ꯃꯁꯛꯅ ꯃꯁꯛ ꯐꯖꯔꯤꯕ
ꯋꯥ ꯉꯥꯡꯕꯁꯤꯅ ꯃꯣꯂꯤ ꯃꯣꯂꯤꯒ ꯉꯥꯡꯂꯤꯕ ꯅꯨꯡꯁꯤꯈ꯭ꯔꯦ ꯑꯗꯨꯒꯨꯝꯕ ꯏꯃꯧꯗꯣ ꯄꯨꯁꯤꯜꯂꯛꯀꯦꯗꯤ ꯍꯥꯏꯗ꯭ꯔꯗꯅ ꯀꯗꯥꯏꯗꯒꯤꯅꯣ ꯆꯥꯔꯣꯏ ꯃꯥꯟꯕꯤ ꯑꯃ ꯍꯦꯛ ꯄꯨꯁꯤꯜꯂꯛꯑꯦ ꯍꯥꯏꯕꯅꯤꯗ ꯁꯤ ꯍꯥꯏꯔꯒ ꯑꯔꯨꯕꯤꯗꯣ ꯃꯃꯧꯅ ꯀꯔꯤ ꯍꯥꯏꯔꯛꯄꯅꯣ ꯍꯥꯏꯗꯨꯅ ꯃꯅꯥꯗꯨ ꯊꯥꯡꯒꯠꯇꯨꯅ ꯇꯥꯔꯤ ꯑꯗꯨꯕꯨ ꯃꯃꯧ ꯅꯨꯄꯤ ꯑꯌꯤꯡꯕꯤꯁꯨ ꯃꯅꯦꯝꯅ ꯍꯦꯜꯍꯟꯕ ꯌꯥꯗꯦ ꯈꯟꯗꯨꯅ ꯃꯊꯟꯇ ꯍꯥꯏꯖꯕ ꯁꯥꯗꯨꯅ ꯅꯥꯆꯦꯞꯅ ꯌꯩꯔꯒ ꯃꯅꯦꯝ ꯇꯥꯅꯕ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯑꯌꯤꯡꯕꯤ ꯑꯩꯁꯨꯅꯦ ꯑꯣꯟꯊꯣꯛꯅ ꯄꯪꯃꯟꯕ ꯍꯥꯏꯕꯗꯨꯅꯤ ꯅꯨꯡꯁꯤꯅꯔꯕꯅꯤ ꯍꯥꯏꯗꯅ ꯃꯇꯨꯡ ꯏꯟꯗꯨꯅ ꯍꯦꯛꯇ ꯂꯥꯛꯏ ꯍꯥꯏꯕ ꯏꯅꯦꯝ ꯑꯣꯏꯒꯗꯧꯔꯤꯕ ꯑꯗꯣ ꯀꯔꯝꯕ ꯃꯈꯜꯒꯤ ꯏꯅꯦꯝꯅꯣ ꯍꯥꯏꯕꯒꯁꯦ ꯑꯃꯠꯇ ꯈꯟꯊꯍꯧꯗ꯭ꯔꯦ ꯑꯗꯨꯒꯗꯤꯅꯦ ꯃꯃꯧꯕꯨ ꯅꯨꯡꯁꯤꯅ ꯂꯣꯏꯅꯕꯤ ꯃꯅꯦꯝ ꯑꯐꯕꯤꯗꯨꯗꯤ ꯑꯣꯏꯔꯝꯗ꯭ꯔꯦ ꯍꯣꯅꯦ ꯃꯃꯧ ꯑꯣꯏꯕꯤ ꯃꯅꯦꯝ ꯀ꯭ꯋꯥꯛ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯦ ꯍꯥꯏꯕ ꯌꯨꯝꯒꯤ ꯃꯥꯡꯒꯣꯟꯗ ꯐꯝꯂꯤꯕꯤ ꯃꯅꯦꯝ ꯑꯔꯨꯕꯤꯗ ꯃꯊꯟꯇ ꯑꯁꯨꯝꯅ ꯍꯥꯏꯖꯩ ꯃꯥꯅ ꯃꯅꯦꯝ ꯀ꯭ꯋꯥꯛ ꯐꯠꯇꯕꯤ ꯍꯥꯏꯔꯤꯕꯁꯦ ꯑꯩꯉꯣꯟꯗꯅꯦꯕ ꯃꯥꯅ ꯑꯩꯕꯨ ꯀ꯭ꯋꯥꯛ ꯍꯥꯏꯕꯁꯦ ꯃꯁꯤꯅꯤ ꯑꯩꯅ ꯊꯋꯥꯏꯁꯦ ꯄꯣꯔꯣꯛ ꯍꯦꯛ ꯆꯥꯛꯂꯤꯕꯁꯦ ꯃꯁꯤ ꯈꯟꯅꯕ ꯍꯦꯛꯇ ꯍꯧꯒꯦ ꯈꯪꯒꯅꯤꯗꯅ ꯁꯤ ꯍꯥꯏꯔꯒ ꯑꯔꯨꯕꯤꯗ ꯃꯃꯧꯅ ꯂꯩꯔꯤꯕ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯍꯩꯃꯧ ꯅꯪꯅ ꯏꯅꯦꯝ ꯀ꯭ꯋꯥꯛꯀ ꯍꯥꯏꯔꯤꯕꯗꯨ ꯑꯩꯕꯨ ꯎꯁꯤꯠꯇ꯭ꯔꯤꯕ ꯅꯠꯇ꯭ꯔꯥ ꯍꯣꯏ ꯏꯃꯥꯁꯨꯅꯦ ꯂꯩꯀꯥꯏ ꯀꯣꯏꯔꯨꯕꯗꯣ ꯍꯜꯂꯛꯂꯕꯗꯤ ꯇꯨꯃꯤꯟꯅ ꯂꯩꯒꯤꯗꯤ ꯍꯥꯏꯗꯗꯅ ꯃꯤꯒꯤ ꯈꯣꯏꯗꯧ ꯁꯤꯛꯄ ꯋꯥ ꯉꯥꯛꯇ ꯀꯔꯤꯒꯤ ꯉꯥꯡꯕꯤꯔꯤꯕꯅꯣ ꯍꯣꯅꯦ ꯃꯤꯒꯤ ꯃꯃꯧ ꯅꯨꯄꯤꯗꯤꯅꯦ ꯏꯪ ꯇꯞꯂꯗꯅ ꯊꯛꯁꯤ ꯈꯥꯁꯤꯒꯁꯤꯅ ꯃꯔꯣꯜ ꯑꯃ ꯐꯖꯔꯤꯕ ꯉꯥꯡꯊꯣꯔꯛꯄ ꯋꯥꯒꯁꯤꯅ ꯏꯪ ꯍꯦꯛ ꯂꯥꯎꯔꯗꯅ ꯑꯗꯨꯒꯅꯦ ꯅꯪꯗꯧꯅꯅꯦ ꯃꯅꯦꯝꯒꯤ ꯆꯤꯟꯊꯛꯇ ꯍꯪꯒꯠꯅ ꯈꯨꯝꯕ ꯑꯗꯨꯁꯨꯅꯦ ꯇꯧꯗꯤꯌꯦ ꯈꯪꯂꯕ꯭ꯔꯣ ꯑꯗꯨꯒꯨꯝꯕ ꯏꯃꯧꯗꯣ ꯑꯩꯁꯨ ꯄꯥꯝꯃꯤ ꯍꯥꯏꯖꯕꯅꯤ ꯀꯩꯅꯣ ꯍꯣꯅꯦ ꯏꯃꯥꯁꯨꯅꯦ ꯃꯤꯒꯤ ꯃꯅꯦꯝꯗꯧꯅ ꯑꯐꯕꯤ ꯍꯦꯛ ꯑꯣꯏꯔꯝꯂꯕꯗꯤ ꯑꯩꯁꯨꯅꯦ ꯅꯨꯡꯁꯤꯕ ꯏꯪ ꯂꯥꯎꯕ ꯋꯥꯍꯩ ꯋꯥꯇꯥ ꯉꯥꯛꯇ ꯉꯥꯡꯂꯝꯒꯗꯕ ꯑꯗꯨꯕꯨꯅꯦ ꯏꯅꯦꯝ ꯐꯠꯇꯕꯤ ꯀ꯭ꯋꯥꯛ ꯑꯃꯅ ꯍꯦꯛ ꯏꯅꯦꯝ ꯑꯣꯏꯔꯝꯗꯅꯅꯦ ꯅꯨꯡꯁꯤꯕ ꯋꯥꯍꯩ ꯋꯥꯇꯥꯗꯣ ꯍꯥꯏꯗ꯭ꯔꯤꯕ ꯁꯤ ꯍꯥꯏꯔꯒ ꯑꯌꯤꯡꯕꯤꯗꯣ ꯌꯨꯝꯊꯛꯇ ꯌꯦꯡꯈꯠꯂꯒ ꯃꯈꯨꯠꯀ ꯂꯣꯟꯅꯔꯒ ꯑꯁꯨꯝꯅ ꯍꯥꯏꯖꯩ ꯍꯦ ꯁꯦꯝꯕꯤꯕ ꯃꯄꯨ ꯅꯍꯥꯛꯅ ꯑꯩꯒꯤꯁꯨꯅꯦ ꯏꯅꯦꯝ ꯑꯐꯕꯤ ꯑꯩꯕꯨ ꯅꯨꯡꯁꯤꯅ ꯇꯧꯕꯤꯒꯗꯕꯤ ꯑꯃꯠꯇ ꯄꯤꯅꯕꯤꯌꯣ ꯑꯃ ꯂꯩꯃꯤꯟꯅꯔꯤꯕꯁꯤꯗꯤꯅꯦ ꯄꯦꯜꯂꯦ ꯈꯥꯔꯦ ꯍꯥꯏ ꯉꯥꯡꯊꯣꯔꯛꯂꯤꯕ ꯈꯣꯟꯗꯥꯗꯨꯒ ꯅꯤꯔꯤꯕ ꯕꯣꯔꯗꯨꯒ ꯆꯥꯟꯅꯗꯦꯅꯦ ꯍꯩ ꯁꯛꯊꯤꯕꯤ ꯅꯪꯕꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯅꯦꯝ ꯑꯔꯨꯕꯤꯗ ꯏꯃꯨꯡꯗ ꯆꯪꯈꯤ ꯃꯅꯦꯝ ꯆꯪꯈ꯭ꯔꯕ ꯃꯇꯨꯡ ꯑꯌꯤꯡꯕꯤ ꯑꯁꯨꯝꯅ ꯍꯥꯏꯖꯩ ꯁꯛꯇꯥꯅꯤꯅ ꯈꯔ ꯐꯖꯔꯒ ꯃꯤ ꯅꯣꯛꯅꯕ ꯑꯣꯏꯔꯗꯤ ꯐꯩ ꯑꯗꯨꯁꯨ ꯅꯠꯇꯦ ꯁꯛꯇꯥꯃꯛꯅ ꯌꯣꯡ ꯍꯅꯨꯕꯤ ꯍꯦꯛ ꯃꯥꯜꯂꯗꯅ ꯃꯤꯒꯁꯨ ꯅꯣꯛꯅꯔꯤ ꯁꯤ ꯍꯥꯏꯔꯒ ꯑꯌꯤꯡꯕꯤꯗ ꯃꯥꯒꯤ ꯐꯤ ꯁꯨꯔꯤꯕ ꯑꯗꯨ ꯑꯃꯨꯛ ꯁꯨꯔꯤ ꯑꯌꯤꯡꯕꯤ ꯃꯅꯦꯝꯅ ꯃꯥꯕꯨ ꯈꯔ ꯂꯥꯛꯆꯈꯤꯕ ꯑꯗꯨꯗ ꯐꯤ ꯁꯨꯕꯗ ꯁꯠ ꯂꯣꯏꯁꯤꯜꯂꯒ ꯃꯅꯦꯝꯗ ꯑꯃꯨꯛ ꯈꯠꯅꯕ ꯍꯧꯒꯦ ꯈꯜꯂꯗꯨꯅ ꯏꯃꯨꯡꯗ ꯄꯔꯞ ꯆꯪꯂꯛꯂꯒ ꯃꯅꯦꯝꯒꯤ ꯀꯥꯗ ꯆꯪꯉꯛꯏ ꯑꯗꯨꯕꯨ ꯃꯅꯦꯝ ꯑꯔꯨꯕꯤꯗꯤ ꯏꯁꯤꯁꯤꯅ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ ꯂꯩꯀꯥꯏ ꯁꯤꯟꯕ ꯊꯨꯡꯅ ꯀꯣꯏꯔꯨꯔꯕꯅꯤꯅ ꯆꯪꯈꯤꯕꯗ ꯉꯥꯏꯔꯤ ꯇꯨꯝꯂꯒ ꯂꯩꯔꯝꯂꯤꯅꯤꯁꯦ ꯃꯁꯤꯒꯤ ꯏꯅꯦꯝ ꯐꯠꯇꯕꯤꯁꯦ ꯇꯨꯝꯂꯤꯉꯩꯁꯤꯗ ꯃꯣꯟ ꯅꯝꯂꯒ ꯍꯥꯠꯍꯧꯔꯁꯤꯔ ꯈꯪꯗꯦꯗ ꯑꯩ ꯁꯤ ꯍꯥꯏꯔꯒ ꯑꯌꯤꯡꯕꯤꯗꯣ ꯃꯅꯦꯝꯅ ꯇꯨꯝꯂꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯃꯣꯟ ꯑꯃ ꯄꯥꯏꯈꯠꯂꯒ ꯃꯅꯦꯝꯒꯤ ꯃꯃꯥꯏꯗ ꯅꯝꯒꯦ ꯇꯧꯏ ꯃꯗꯨꯗ ꯃꯅꯦꯝ ꯑꯔꯨꯕꯤꯁꯨ ꯃꯤꯀꯞ ꯊꯣꯛꯂꯛꯄꯒ ꯃꯄꯥ ꯍꯦꯛ ꯆꯥꯅꯩ ꯍꯥꯏ ꯃꯧ ꯅꯪꯒꯤꯗꯣ ꯑꯩꯅ ꯇꯨꯝꯂꯤꯉꯩꯁꯤꯗ ꯃꯣꯟꯗꯨꯅ ꯅꯝꯂꯒ ꯑꯩꯕꯨ ꯍꯥꯠꯀꯦ ꯇꯧꯔꯤꯕ ꯅꯠꯇ꯭ꯔꯥ ꯃꯃꯧ ꯅꯨꯄꯤ ꯑꯌꯤꯡꯕꯤꯁꯨ ꯈꯪꯕꯣꯏ ꯂꯥꯛꯄꯣꯏ ꯂꯜꯂꯠ ꯇꯧꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ ꯑꯩꯗꯤ ꯏꯃꯥꯒꯤ ꯃꯣꯟꯈꯨꯝꯁꯦ ꯃꯣꯠꯂꯦꯅ ꯂꯧꯊꯣꯛꯂꯒ ꯁꯨꯗꯣꯛꯂꯨꯒꯦ ꯇꯧꯕꯅꯤ ꯀꯩꯅꯣ ꯃꯁꯤꯅ ꯀꯌꯥꯗ ꯊꯤꯔꯤꯕꯅꯣ ꯌꯦꯡꯉꯨꯅꯤꯁꯦ ꯃꯣꯟ ꯑꯁꯤꯅ ꯏꯃꯥꯏ ꯃꯌꯥꯗ ꯅꯝꯗꯧꯒꯤ ꯂꯩꯔꯝꯂꯤꯕ ꯑꯗꯨꯃꯛꯇꯗ ꯃꯣꯟꯈꯨꯝ ꯂꯧꯊꯣꯛꯂꯒ ꯁꯨꯔꯨꯒꯦ ꯇꯧꯕꯅꯤ ꯀꯥꯏꯅ ꯍꯦꯛꯇ ꯍꯥꯏꯖꯤꯜꯂꯦ ꯋꯥꯅꯤ ꯑꯗꯨꯗꯤꯅꯦ ꯏꯃꯥꯅ ꯈꯥꯡꯂꯤꯕ ꯃꯣꯟꯗꯣ ꯃꯣꯠꯂꯦ ꯑꯩꯅ ꯄꯥꯏꯔꯤꯕ ꯑꯁꯤꯒ ꯁꯤꯟꯗꯣꯛꯅꯒꯦ ꯇꯧꯕꯅꯤ ꯌꯥꯗ꯭ꯔꯒ ꯇꯣꯛꯆꯔꯦ ꯀꯩꯅꯣ ꯃꯣꯠꯂꯁꯨ ꯑꯗꯨꯝ ꯈꯥꯡꯉꯨ ꯁꯤ ꯍꯥꯏꯔꯝꯂꯒ ꯑꯌꯤꯡꯕꯤꯗꯣ ꯃꯅꯦꯝꯒꯤ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤ ꯃꯃꯧ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯑꯔꯨꯕꯤ ꯃꯊꯟꯇ ꯑꯁꯨꯝꯅ ꯍꯥꯏꯖꯩ ꯏꯃꯥꯏ ꯄꯦꯝꯃ ꯑꯩꯒꯤ ꯏꯃꯧ ꯅꯨꯄꯤ ꯑꯁꯤꯗꯤ ꯀꯤꯕꯨ ꯀꯤꯖꯔꯦꯗ ꯑꯩꯅꯒ ꯃꯇꯥꯡ ꯆꯥꯅ ꯃꯤꯀꯞ ꯊꯣꯛꯂꯝꯗ꯭ꯔꯕꯗꯤ ꯃꯣꯟꯗꯨꯅ ꯅꯝꯂꯒ ꯑꯗꯨꯝ ꯍꯥꯠꯂꯝꯒꯅꯤꯗ ꯃꯃꯧ ꯅꯨꯄꯤ ꯑꯌꯤꯡꯕꯤꯁꯨ ꯃꯊꯟꯇ ꯑꯁꯨꯝꯅ ꯍꯥꯏꯖꯩ ꯈꯖꯤꯛꯇ ꯉꯥꯏꯗ ꯑꯩꯁꯨꯅꯦ ꯃꯣꯟꯗꯨꯅ ꯁꯠ ꯍꯦꯛ ꯅꯝꯂꯝꯂꯁꯨ ꯍꯦꯛ ꯐꯗꯧꯕ ꯐꯠꯇꯕꯤꯅꯤꯅ ꯃꯃꯤꯠꯇꯨ ꯐꯠ ꯄꯥꯡꯊꯣꯔꯛꯏꯅꯤ ꯀꯤꯕꯨ ꯀꯤꯖꯩꯅꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯅꯨꯡꯁꯥꯁꯨ ꯆꯦꯈꯥꯏꯕ ꯃꯈꯩ ꯁꯥꯔꯤ ꯑꯔꯨꯕꯤꯁꯨ ꯅꯨꯡꯁꯥꯅꯒ ꯁꯥꯃꯟꯕ ꯑꯗꯨꯗ ꯏꯃꯨꯡꯗ ꯂꯩꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯄꯥꯟꯗ ꯍꯪꯆꯤꯠ ꯂꯥꯡꯕ ꯊꯣꯛꯂꯛꯏ ꯃꯅꯦꯝ ꯑꯔꯨꯕꯤꯗꯨ ꯌꯨꯝꯒꯤ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯐꯝꯂꯒ ꯍꯪꯆꯤꯠ ꯂꯥꯡꯗꯨꯅ ꯂꯩꯔꯤ ꯁꯥꯈ꯭ꯔꯦ ꯀꯥꯂꯦꯟꯒꯤ ꯅꯨꯡꯁꯥ ꯑꯁꯤꯁꯨꯅꯦ ꯄꯣꯔꯣꯛ ꯍꯦꯛ ꯆꯥꯛꯄ ꯃꯈꯩ ꯁꯥꯏꯍꯦ ꯃꯥꯂꯪꯕꯁꯤꯁꯨꯅꯦ ꯆꯞ ꯍꯦꯛ ꯂꯦꯞꯈ꯭ꯔꯦ ꯅꯨꯡꯁꯥꯁꯤꯅ ꯁꯥꯔꯕꯁꯨ
ꯃꯥꯂꯪꯕꯁꯤꯅ ꯂꯤꯔꯤ ꯂꯤꯔꯤꯒ ꯁꯤꯠꯂꯕꯗꯤꯅꯦ ꯈꯔꯁꯨ ꯍꯦꯛ ꯐꯥꯗꯧꯕ ꯃꯅꯦꯝꯅ ꯃꯥꯡꯒꯣꯟꯗ ꯐꯝꯖꯤꯜꯂꯒ ꯁꯨꯡꯂꯦꯞ ꯂꯦꯞꯇꯅ ꯉꯥꯡꯕ ꯑꯗꯨꯗ ꯏꯃꯨꯡꯗ ꯄꯣꯊꯥꯗꯨꯅ ꯂꯩꯔꯤꯕꯤ ꯃꯃꯧ ꯅꯨꯄꯤ ꯑꯌꯤꯡꯕꯤꯗꯣ ꯃꯊꯟꯇ ꯁꯥꯎꯅ ꯑꯁꯨꯝꯅ ꯍꯥꯏꯖꯩ ꯀꯥꯂꯦꯟꯒꯤ ꯅꯨꯡꯁꯥꯁꯤꯅ ꯃꯔꯣꯜ ꯑꯃ ꯁꯥꯕꯅꯤ ꯏꯅꯦꯝꯄꯣꯛ ꯀ꯭ꯋꯥꯛ ꯑꯁꯤꯒꯤ ꯈꯣꯟꯖꯦꯜꯅ ꯃꯔꯣꯜ ꯑꯃ ꯌꯥꯛꯄꯅꯤ ꯈꯥꯡꯕ ꯑꯣꯟꯊꯣꯛꯅꯁꯨ ꯋꯥꯗꯧꯔꯤꯗꯀꯣ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯒꯦ ꯇꯧꯕꯁꯦ ꯄꯣꯊꯥꯐꯝꯒ ꯈꯪꯗꯦꯕ ꯃꯃꯧꯅ ꯏꯃꯨꯡꯗ ꯉꯥꯡꯂꯤꯕ ꯑꯗꯣ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯃꯅꯦꯝ ꯑꯔꯨꯕꯤꯅꯁꯨ ꯍꯦꯛ ꯇꯥꯔꯝꯃꯤ ꯑꯗꯨꯕꯨ ꯑꯔꯨꯕꯤ ꯃꯥꯁꯨ ꯑꯁꯨꯝꯅ ꯍꯥꯏꯖꯔꯤ ꯌꯨꯝ ꯑꯁꯤꯒꯤ ꯃꯕꯦꯝꯃ ꯑꯩꯕꯨ ꯃꯥꯒꯨꯝꯕꯤ ꯁꯛ ꯊꯤꯕꯤ ꯏꯁꯨ ꯇꯥꯗꯕꯤ ꯑꯁꯤꯅ ꯀ꯭ꯋꯥꯛ ꯀꯥꯏꯅꯒ ꯍꯥꯏꯖꯕ ꯁꯥꯏꯅꯦ ꯍꯥꯏ ꯑꯌꯤꯡꯕꯤ ꯍꯥꯏꯕꯤ ꯍꯦꯡꯆꯥꯕꯤ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯕꯨ ꯀ꯭ꯋꯥꯛ ꯀꯥꯏꯅ ꯍꯦꯛꯇ ꯍꯥꯏꯔꯤꯕꯗꯣ ꯅꯪ ꯅꯥꯈ꯭ꯌꯥꯠꯇꯣ ꯁꯦꯒꯥꯏꯕꯤꯌꯨ ꯍꯥꯏꯕ꯭ꯔꯣ ꯃꯃꯧ ꯅꯨꯄꯤ ꯑꯌꯤꯡꯕꯤꯁꯨ ꯃꯊꯟꯇ ꯑꯁꯨꯝꯅ ꯍꯥꯏꯖꯩ ꯁꯤꯒꯨꯝꯕ ꯋꯥꯁꯦ ꯍꯥꯏꯕꯗꯗꯤ ꯃꯅꯥꯁꯤ ꯌꯥꯝ ꯁꯤꯡꯈ꯭ꯔꯄꯣꯠꯅꯤ ꯊꯕꯛ ꯇꯧꯕꯒꯤ ꯍꯥꯏꯔꯨꯔꯗꯤ ꯍꯥ ꯀꯔꯤ ꯍꯥꯏꯕꯅꯣ ꯃꯧꯑꯅ ꯇꯥꯗꯕ ꯁꯥꯗꯣꯏꯕ ꯑꯁꯤ ꯍꯥꯏꯔꯒ ꯑꯌꯤꯡꯕꯤꯁꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯃꯅꯦꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯃꯥꯗꯤ ꯉꯁꯥꯏ ꯃꯈꯩ ꯅꯃꯧꯅ ꯀꯔꯤ ꯍꯥꯏꯔꯤꯒꯦ ꯍꯥꯏꯗꯅ ꯇꯨꯃꯤꯟꯅ ꯂꯨꯝꯗꯨꯅ ꯇꯥꯔꯤꯕ ꯑꯣꯏꯔꯦꯀꯣ ꯍꯥꯏ ꯁꯛ ꯊꯤꯕꯤ ꯍꯩ ꯆꯔꯣꯏ ꯃꯥꯟꯕꯤ ꯑꯩꯗꯤ ꯅꯪꯅ ꯉꯥꯡꯕ ꯋꯥꯗꯣ ꯀꯩꯗꯧꯕꯒꯤ ꯂꯨꯝꯂꯒ ꯇꯥꯖꯗꯣꯏꯕ ꯅꯠꯇꯦ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯌꯨꯝ ꯑꯁꯤꯒꯤ ꯃꯕꯦ ꯑꯃ ꯑꯣꯏꯔꯤꯕ ꯑꯩꯉꯣꯟꯗ ꯀ꯭ꯋꯥꯛ ꯃꯥꯜꯂꯤ ꯀꯥꯏꯅ ꯍꯥꯏꯔꯤꯕꯗꯣ ꯍꯥ ꯑꯍꯥꯌꯣ ꯑꯩꯈꯣꯏꯗꯤꯅꯦ ꯆꯔꯣꯏ ꯃꯥꯟꯖꯔꯕꯁꯨ ꯌꯨꯝ ꯑꯁꯤꯒꯤ ꯃꯕꯦꯝꯃꯅꯦ ꯍꯣ ꯃꯕꯦꯝꯃ ꯀ꯭ꯋꯥꯛ ꯃꯥꯟꯕꯤ ꯏꯃꯥꯗꯤꯅꯦ ꯍꯧꯖꯤꯛ ꯌꯨꯝ ꯑꯁꯤꯒꯤ ꯀꯔꯤꯁꯨ ꯑꯣꯏꯗ꯭ꯔꯦ ꯑꯣꯏꯔꯤꯕ ꯍꯥꯏꯕꯕꯨ ꯏꯃꯨꯡ ꯑꯁꯤꯒꯤ ꯃꯤꯈꯛ ꯉꯥꯏꯔꯦ ꯀꯔꯤ ꯌꯨꯝꯁꯦ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯅ ꯑꯩꯒꯤꯗꯃꯛꯇ ꯁꯥꯕꯤꯔꯝꯕ ꯅꯈꯣꯏ ꯅꯄꯥꯝꯒꯤ ꯑꯍꯜꯁꯤꯡꯗꯨꯅ ꯅꯪꯒꯤꯗꯃꯛꯇ ꯎꯠꯂꯛꯄ ꯌꯨꯝ ꯅꯠꯇꯦ ꯏꯁ ꯃꯤꯒꯤ ꯃꯌꯨꯝ ꯑꯁꯤꯗ ꯂꯩꯁꯤꯜꯂꯦ ꯍꯥꯏꯔꯒ ꯃꯄꯨꯒꯁꯨ ꯁꯥꯔꯤꯅꯤꯁꯦ ꯍꯣ ꯏꯃꯥꯒꯤ ꯅꯨꯄꯥꯗꯣ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯒꯤꯗꯤ ꯃꯄꯥꯅꯦ ꯑꯗꯨꯅ ꯌꯨꯝ ꯑꯁꯦ ꯍꯧꯖꯤꯛꯇꯤ ꯏꯄꯨꯔꯣꯏꯕꯒꯤ ꯑꯣꯏꯔꯕ ꯈꯪꯕꯤꯔꯕꯣ ꯑꯍꯥꯌꯣ ꯌꯨꯝꯁꯤꯗꯤꯅꯦ ꯑꯩꯒꯤ ꯌꯨꯝ ꯅꯪꯒꯤꯁꯨ ꯅꯪꯒꯤ ꯅꯨꯄꯥꯗꯨꯗ ꯌꯨꯝ ꯑꯃ ꯁꯥꯎ ꯍꯥꯏꯌꯨ ꯃꯤꯒꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯁꯤꯟꯕꯤꯔꯦ ꯑꯗꯨꯒ ꯃꯄꯨꯒꯒ ꯁꯥꯗꯅ ꯏꯀꯥꯏꯗꯕꯤꯁꯤꯗꯤ ꯌꯨꯝꯁꯦ ꯏꯀꯨꯅ ꯑꯩꯒꯤ ꯅꯨꯄꯥꯒꯤꯗꯃꯛꯇ ꯁꯥꯕꯤꯔꯝꯕ ꯌꯨꯝꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯌꯨꯝꯁꯦ ꯑꯩꯒꯤ ꯅꯨꯄꯥꯒꯤ ꯑꯣꯏꯔꯕ ꯑꯗꯨꯒꯅꯦ ꯑꯩꯅ ꯌꯨꯝ ꯑꯁꯤꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤꯅꯦ ꯈꯪꯂꯕ꯭ꯔꯣ ꯃꯅꯤ ꯃꯃꯧ ꯑꯅꯤꯗꯣ ꯑꯩꯒꯤ ꯌꯨꯝꯅꯤ ꯃꯥꯒꯤ ꯌꯨꯝꯅꯤ ꯍꯥꯏꯗꯨꯅ ꯃꯔꯩ ꯌꯦꯠꯅꯔꯤ ꯆꯝꯅꯁꯨ ꯃꯔꯩ ꯌꯦꯠꯅꯔꯝꯕꯗꯒꯤ ꯈꯨꯠ ꯌꯧꯅꯕꯒꯤ ꯃꯇꯥꯡ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯦ ꯍꯥꯏꯃꯧ ꯑꯩꯈꯣꯏ ꯑꯅꯤꯅꯦ ꯃꯔꯩ ꯁꯨꯝ ꯌꯦꯠꯅꯔꯒ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤꯅꯦ ꯃꯨꯛꯅꯥ ꯑꯣꯏꯅ ꯑꯗꯨꯝ ꯍꯦꯛꯇ ꯁꯥꯟꯅꯁꯤꯗꯣ ꯑꯉꯝꯕ ꯃꯤꯗꯨꯅ ꯌꯨꯝ ꯑꯁꯤꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤ ꯑꯣꯏꯅꯁꯤ ꯍꯣꯏꯅꯦ ꯑꯗꯨꯅ ꯑꯗꯨꯝ ꯍꯦꯟꯅ ꯐꯒꯗꯧꯕ ꯃꯥꯜꯂꯤ ꯑꯉꯝꯕ ꯃꯤꯗꯨꯅ ꯌꯨꯝꯕꯨꯔꯦꯝꯕꯤ ꯍꯦꯛꯇ ꯑꯣꯏꯅꯁꯤ ꯑꯁꯤ ꯍꯥꯏꯔꯒ ꯃꯅꯤ ꯃꯃꯧ ꯑꯅꯤꯗꯣ ꯃꯐꯤ ꯁꯦꯝꯅꯩ ꯃꯐꯤ ꯁꯦꯝꯕ ꯂꯣꯏꯔꯒ ꯃꯨꯛꯅꯥ ꯁꯥꯟꯅꯕ ꯍꯧꯏ ꯑꯣꯟꯊꯣꯛꯄꯒꯤ ꯃꯇꯧ ꯍꯥꯏꯕꯗꯨꯅꯤ ꯑꯃꯅꯁꯨ ꯍꯦꯟꯗꯦ ꯑꯃꯅꯁꯨ ꯇꯥꯗꯦ ꯃꯅꯤ ꯃꯃꯧ ꯑꯅꯤꯗꯣ ꯀꯟꯅ ꯃꯨꯛꯅꯔꯤ ꯃꯅꯦꯝ ꯑꯔꯨꯕꯤ ꯃꯄꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯟꯖꯔꯤ ꯃꯁꯤꯗꯤ ꯀꯥꯟꯅꯗꯦ ꯇꯟꯖꯥ ꯐꯪꯂꯤꯉꯩ ꯑꯁꯤꯗ ꯏꯈꯨꯠꯁꯦ ꯄꯦꯟꯅ ꯍꯦꯛꯇ ꯐꯨꯍꯧꯔꯒꯦ ꯃꯃꯧ ꯅꯨꯄꯤ ꯑꯌꯤꯡꯕꯤꯁꯨ ꯑꯗꯨꯃꯉꯥꯏ ꯃꯄꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯟꯖꯔꯤ ꯃꯁꯤꯒꯤ ꯃꯕꯨꯛ ꯐꯠꯇꯕꯤ ꯏꯅꯦꯝ ꯀ꯭ꯋꯥꯛꯁꯦ ꯉꯁꯤꯗꯤ ꯃꯇꯥꯡ ꯆꯥꯔꯤꯉꯩ ꯑꯁꯤꯗ ꯍꯦꯛꯇ ꯅꯝꯁꯤꯜꯂꯒ ꯐꯨꯍꯧꯔꯒꯦ ꯈꯪꯒꯅꯤ ꯃꯅꯤ ꯃꯃꯧ ꯑꯅꯤꯗꯣ ꯑꯁꯨꯝ ꯃꯨꯛꯅꯔꯝꯕꯗꯒꯤ ꯃꯅꯦꯝ ꯑꯔꯨꯕꯤꯅ ꯍꯥꯟꯅ ꯃꯃꯧ ꯅꯨꯄꯤꯒꯤ ꯃꯁꯝ ꯑꯗꯣ ꯇꯥꯞ ꯄꯥꯏꯔꯒ ꯐꯣꯏꯕ ꯍꯧꯔꯛꯏ ꯃꯅꯦꯝꯅ ꯑꯗꯨꯝꯅ ꯃꯁꯝ ꯐꯣꯏꯔꯛꯄ ꯑꯗꯨꯗ ꯃꯃꯧ ꯅꯨꯄꯤ ꯑꯌꯤꯡꯕꯤꯅꯁꯨ ꯃꯅꯦꯝꯒꯤ ꯃꯁꯝ ꯑꯗꯨ ꯂꯥꯝꯂꯒ ꯍꯦꯛꯇ ꯐꯣꯏꯗꯠꯂꯤ ꯈꯥꯝꯕꯤꯅꯕ ꯀꯅꯥꯁꯨ ꯌꯥꯎꯗ ꯃꯅꯤ ꯃꯃꯧ ꯑꯅꯤꯗꯣ ꯇꯞ ꯇꯞꯄ ꯃꯈꯩ ꯐꯨꯅꯔꯤ ꯃꯃꯧ ꯑꯌꯤꯡꯕꯤꯅ ꯃꯅꯦꯝꯒꯤ ꯃꯈꯨꯠꯇ ꯃꯌꯥꯅ ꯀꯟꯅ ꯆꯤꯛꯊꯠꯂꯤ ꯑꯗꯨꯒ ꯃꯅꯦꯝꯕꯨ ꯅꯝꯁꯤꯟꯗꯨꯅ ꯐꯨꯊꯩ ꯍꯥꯏ ꯍꯤꯡꯆꯥꯕꯤ ꯀꯔꯤꯒꯤꯅꯣ ꯅꯪꯒꯤ ꯅꯌꯥ ꯑꯆꯧꯕ ꯑꯗꯨꯅ ꯑꯩꯒꯤ ꯈꯨꯠ ꯑꯁꯤꯗ ꯑꯁꯨꯛ ꯀꯟꯅ ꯆꯤꯛꯂꯛꯂꯤꯕꯁꯦ ꯅꯠꯇꯦ ꯅꯪꯒꯤ ꯅꯃꯤꯠ ꯑꯗꯨꯗ ꯑꯩꯒꯤ ꯏꯈꯨꯠ ꯑꯁꯤꯕꯨ ꯌꯦꯟ ꯃꯐꯩꯒ ꯑꯣꯏꯅ ꯎꯔꯨꯔꯕ꯭ꯔꯅꯦ ꯆꯤꯛꯀꯅꯨ ꯅꯥꯏꯅꯤ ꯍꯤꯡꯆꯥꯕꯤ ꯅꯪꯕꯣ ꯍꯩ ꯊꯥꯗꯣꯛꯎꯅꯦ ꯈꯨꯠꯁꯦ ꯂꯣꯏꯅ ꯇꯠꯂꯦ ꯍꯥꯏꯕꯅꯤꯅꯦ ꯅꯪꯕꯣ ꯑꯁꯨꯝꯅ ꯃꯅꯤ ꯃꯃꯧ ꯑꯅꯤꯗꯣ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯐꯅ ꯊꯤꯅ ꯐꯨꯅꯈꯤꯕꯗꯒꯤ ꯆꯩꯅꯥꯈꯣꯜ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯇꯨꯝꯕ ꯌꯥꯗꯅ ꯑꯌꯣꯟꯅ ꯍꯦꯔꯤ ꯃꯅꯦꯝ ꯑꯔꯨꯕꯤ ꯇꯨꯝꯊꯕ ꯌꯥꯗꯅ ꯃꯥꯒꯤ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯂꯩꯔꯒ ꯃꯊꯟꯇ ꯑꯁꯨꯝꯅ ꯍꯥꯏꯖꯔꯤ ꯑꯩꯒꯤ ꯏꯃꯧ ꯅꯨꯄꯤꯁꯦ ꯄꯨꯔꯥ ꯃꯆꯤꯡ ꯃꯁꯣꯜ ꯑꯃꯅꯤ ꯉꯍꯥꯟꯃꯨꯛꯁꯨ ꯑꯩꯅ ꯇꯨꯝꯂꯤꯉꯩꯗ ꯃꯣꯅ ꯅꯝꯂꯒ ꯍꯥꯠꯀꯦ ꯍꯦꯛꯇ ꯇꯧꯏ ꯑꯗꯨꯒ ꯉꯁꯤꯁꯨ ꯍꯤꯡꯆꯥꯕꯤꯗꯧꯅ ꯏꯈꯨꯠ ꯑꯁꯦ ꯂꯣꯏꯅ ꯍꯦꯛꯇ ꯆꯤꯛꯊꯠꯄꯤꯈ꯭ꯔꯦ ꯅꯥꯁꯨ ꯑꯣꯟꯊꯣꯛꯅ ꯅꯥꯈ꯭ꯔꯦꯗ ꯃꯥ ꯏꯆꯥꯅꯨꯄꯥꯗꯣ ꯍꯦꯛ ꯍꯜꯂꯛꯄꯒ ꯃꯉꯛꯁꯝ ꯑꯁꯤ ꯄꯥꯏꯔꯒ ꯌꯨꯝ ꯑꯁꯤꯗꯒꯤ ꯂꯥꯛꯇꯅ ꯏꯟꯊꯣꯛꯍꯟꯈꯤꯒꯦ ꯈꯪꯒꯅꯤꯗꯅ ꯃꯃꯧ ꯅꯨꯄꯤ ꯑꯌꯤꯡꯕꯤꯁꯨ ꯃꯥꯒꯤ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯂꯩꯔꯒ
ꯃꯊꯟꯇ ꯑꯁꯨꯝꯅ ꯍꯥꯏꯖꯔꯤ ꯑꯩꯒꯤ ꯏꯅꯦꯝ ꯑꯁꯤꯅ ꯃꯨꯛꯅꯥ ꯁꯥꯟꯅꯁꯤ ꯍꯥꯏꯔꯒ ꯑꯩꯒꯤ ꯏꯁꯝ ꯑꯁꯦ ꯍꯥꯟꯅ ꯍꯦꯛꯇ ꯐꯣꯏꯕ ꯍꯧꯔꯛꯄꯅꯦꯕ ꯀꯣꯛꯀꯁꯦ ꯂꯣꯏꯅ ꯆꯤꯛꯑꯦꯕꯁꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯑꯌꯨꯛ ꯑꯉꯟꯕ ꯑꯗꯨꯗ ꯑꯏꯪꯕꯤꯗꯣ ꯇꯨꯝꯕ ꯍꯧꯒꯠꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯉꯔꯥꯡ ꯃꯅꯦꯝꯅ ꯈꯔ ꯁꯦꯠꯊꯈꯤꯕꯒꯤ ꯃꯁꯥ ꯑꯗꯣ ꯂꯣꯏꯅ ꯊꯤꯟꯗꯣꯛꯂꯝꯃꯤ ꯑꯏꯪꯕꯤꯗꯣ ꯏꯃꯨꯡꯒꯤ ꯀꯨꯞꯅꯣꯝ ꯂꯣꯏꯁꯤꯜꯂꯤ ꯏꯃꯨꯡꯒꯤ ꯊꯕꯛꯁꯨ ꯇꯧꯕ ꯂꯣꯏꯁꯤꯜꯂꯛꯂꯕꯗꯨ ꯐꯥꯎꯕꯗ ꯃꯅꯦꯝ ꯑꯔꯨꯕꯤꯗꯤ ꯍꯧꯒꯠꯂꯛꯂꯝꯗꯦ ꯃꯗꯨꯗ ꯑꯏꯪꯕꯤ ꯃꯊꯟꯇ ꯑꯁꯨꯝꯅ ꯍꯥꯏꯖꯩ ꯀꯔꯤꯅꯣ ꯏꯃꯥꯁꯤꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯧꯒꯠꯂꯛꯇ꯭ꯔꯤꯕꯁꯤꯕꯣ ꯐꯨꯕꯗꯤ ꯏꯃꯥꯅ ꯑꯩꯁꯦ ꯐꯖꯅ ꯐꯨꯔꯤꯕꯅꯤ ꯑꯗꯨꯒ ꯍꯧꯒꯠꯄ ꯉꯝꯗ꯭ꯔꯕ ꯖꯥꯠꯂꯅꯦ ꯑꯩ ꯑꯃꯨꯛꯇ ꯆꯪꯂꯒ ꯌꯦꯡꯂꯨꯒꯦꯗ ꯁꯤ ꯍꯥꯏꯔꯒ ꯑꯏꯪꯕꯤꯗꯣ ꯃꯅꯦꯝꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯃꯃꯧ ꯅꯨꯄꯤ ꯆꯪꯂꯛꯄ ꯑꯗꯨꯗ ꯃꯅꯦꯝ ꯑꯔꯨꯕꯤꯗꯣ ꯃꯄꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯟꯖꯩ ꯍꯩꯁ ꯃꯁꯤꯒꯤ ꯏꯃꯧ ꯍꯤꯡꯆꯥꯕꯤꯁꯤ ꯑꯃꯨꯛ ꯆꯪꯂꯛꯂꯦꯅꯦ ꯇꯧꯔꯤꯕꯁꯦ ꯁꯣꯝꯗ ꯏꯁꯥꯁꯦ ꯊꯤꯟꯗꯣꯛꯄꯅ ꯂꯦꯡꯕ ꯐꯥꯎꯕ ꯉꯝꯗ꯭ꯔꯤꯉꯩ ꯑꯁꯤꯗ ꯑꯃꯨꯛ ꯑꯩꯁꯦ ꯍꯥꯠꯄꯤꯈꯤꯒꯗꯧꯔꯤꯕ ꯖꯥꯠꯂꯅꯦ ꯏꯃꯥ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯧꯒꯠꯄꯤꯗ꯭ꯔꯤꯕ ꯑꯗꯨꯕꯨ ꯀꯩꯗꯧꯔꯕꯒꯦ ꯉꯔꯥꯡ ꯃꯨꯛꯅꯥ ꯁꯥꯟꯅꯈꯤꯕ ꯑꯗꯨꯒꯤ ꯅꯁꯥ ꯑꯗꯨꯕꯨ ꯂꯣꯏꯅ ꯊꯤꯟꯗꯣꯛꯂꯕ꯭ꯔꯣ ꯍꯥꯏ ꯀꯩꯅꯣ ꯃꯧ ꯉꯔꯥꯡꯅ ꯅꯪꯅ ꯑꯩꯁꯦ ꯇꯞ ꯇꯥꯕ ꯃꯈꯩ ꯐꯨꯗꯦꯛꯂꯦ ꯑꯗꯨꯒ ꯉꯁꯤꯅ ꯑꯐꯕꯤ ꯁꯥꯗꯨꯅ ꯑꯃꯨꯛ ꯈꯟꯅꯕ ꯍꯧꯕ ꯆꯪꯂꯛꯂꯤꯕ꯭ꯔꯥ ꯅꯪꯒꯤꯁꯦ ꯅꯃꯧꯅ ꯏꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯂꯤꯕꯁꯦ ꯏꯃꯥꯗ ꯈꯠꯅꯕ ꯍꯧꯒꯦ ꯍꯥꯏꯗꯨꯅ ꯆꯪꯂꯛꯄ ꯅꯠꯇꯤꯌꯦ ꯏꯃꯥꯅ ꯍꯧꯒꯠꯂꯛꯇꯕ ꯑꯗꯨꯗ ꯅꯁꯥꯗꯣ ꯂꯣꯏꯅ ꯊꯤꯟꯗꯣꯛꯂꯕ꯭ꯔꯥ ꯍꯪꯒꯦ ꯍꯥꯏꯗꯨꯅ ꯆꯪꯂꯛꯄꯅꯤ ꯃꯃꯧꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯃꯅꯦꯝ ꯑꯔꯨꯕꯤꯗꯣ ꯃꯄꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯟꯖꯩ ꯃꯥꯒꯤ ꯑꯁꯤꯕꯨ ꯇꯁꯦꯡꯅ ꯑꯩ ꯑꯁꯤꯕꯨ ꯅꯨꯡꯁꯤꯗꯅ ꯍꯪꯕ ꯆꯪꯂꯛꯂꯤꯕ ꯖꯥꯠꯂꯅꯦ ꯃꯥꯟꯗꯤ ꯑꯣꯟꯊꯣꯛꯅ ꯃꯥꯟꯈꯤꯗ꯭ꯔꯦꯗꯀꯣ ꯏꯃꯥꯒꯤ ꯑꯁꯣꯛꯄꯗꯣ ꯍꯤꯒꯥꯏ ꯌꯩꯅꯕ ꯅꯃꯧ ꯏꯁꯤꯡ ꯈꯔ ꯁꯥꯍꯜꯂꯨꯈꯤꯒꯦ ꯑꯗꯨꯝ ꯍꯤꯞꯂꯒ ꯂꯩꯕꯤꯔꯝꯃꯣ ꯏꯃꯥ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯑꯌꯤꯡꯕꯤꯗꯣ ꯃꯅꯦꯝꯒꯤ ꯀꯥꯗꯒꯤ ꯊꯣꯛꯈꯤ ꯃꯃꯧꯅ ꯃꯥꯒꯤ ꯍꯤꯒꯥꯏ ꯌꯩꯅꯕ ꯏꯁꯤꯡ ꯂꯨꯝꯂꯨꯒꯦ ꯍꯥꯏꯔꯤꯕ ꯑꯗꯨꯕꯨ ꯃꯕꯨꯛ ꯐꯠꯇꯕꯒꯤ ꯍꯧꯅꯕꯤ ꯑꯔꯨꯕꯤ ꯃꯥꯗꯤ ꯑꯗꯨꯃꯛ ꯐꯠꯇꯅ ꯈꯜꯂꯤ ꯑꯔꯨꯕꯤ ꯃꯊꯟꯇ ꯑꯁꯨꯝꯅ ꯍꯥꯏꯖꯩ ꯏꯁ ꯀꯔꯤꯅꯣꯅꯦ ꯉꯔꯥꯡꯅ ꯇꯞ ꯇꯥꯕ ꯃꯈꯩ ꯐꯨꯕꯤꯔꯦ ꯑꯗꯨꯒ ꯉꯁꯤꯅ ꯍꯤꯒꯥꯏ ꯌꯩꯅꯕ ꯏꯁꯤꯡ ꯂꯨꯝꯂꯨꯒꯦ ꯀꯥꯏꯅ ꯍꯥꯏꯔꯤꯕ ꯑꯁꯤꯕꯨ ꯅꯠꯇꯦ ꯑꯁꯤꯕꯨ ꯏꯁꯤꯡ ꯑꯁꯥꯕ ꯑꯗꯨꯅ ꯑꯃꯨꯛ ꯍꯩꯖꯤꯜꯂꯒ ꯑꯩ ꯑꯁꯤꯕꯨ ꯍꯧꯒꯠꯄ ꯉꯝꯗꯅꯕ ꯇꯧꯔꯤꯕ ꯖꯥꯠꯂꯅꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯃꯧ ꯅꯨꯄꯤ ꯑꯌꯤꯡꯕꯤꯗꯣ ꯏꯁꯤꯡ ꯑꯁꯥꯕ ꯈꯔꯕꯨ ꯄꯨꯗꯨꯅ ꯃꯅꯦꯝꯒꯤ ꯀꯥꯗ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯃꯅꯦꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯃꯥ ꯀꯗꯥꯏꯅꯣ ꯏꯃꯥꯒꯤ ꯑꯁꯣꯛꯄꯗꯣ ꯅꯃꯧꯅ ꯍꯤꯒꯥꯏ ꯌꯩꯕꯤꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯌꯤꯡꯕꯤꯅ ꯃꯅꯦꯝ ꯑꯗꯨꯕꯨ ꯍꯤꯒꯥꯏ ꯌꯩꯕꯤꯔꯤ ꯃꯃꯧꯒꯤ ꯃꯇꯧ ꯑꯗꯨꯗ ꯉꯁꯤꯗꯤ ꯃꯅꯦꯝ ꯑꯔꯨꯕꯤꯗꯣ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯗꯨꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯗꯨꯅ ꯀꯞꯊꯣꯔꯛꯏ ꯃꯗꯨꯗ ꯃꯃꯧꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯤ ꯏꯃꯥ ꯀꯔꯤꯒꯤ ꯀꯞꯂꯤꯕꯅꯣ ꯀꯞꯀꯅꯣ ꯏꯃꯥꯅ ꯀꯞꯄꯗꯣ ꯅꯃꯧ ꯅꯨꯡꯉꯥꯏꯇꯦ ꯑꯁꯨꯛ ꯐꯈ꯭ꯔꯕꯤ ꯏꯃꯧ ꯅꯨꯄꯤ ꯑꯁꯤꯕꯨ ꯑꯩꯅ ꯅꯨꯡꯁꯤꯅ ꯂꯣꯏꯅꯕꯤꯕꯒꯤ ꯃꯍꯨꯠꯇ ꯇꯥꯊꯤ ꯇꯥꯊꯤꯅ ꯑꯗꯨꯃꯛ ꯇꯧꯔꯨꯕꯁꯦ ꯑꯩ ꯑꯃꯨꯛ ꯄꯪꯕꯁꯦ ꯂꯩꯔꯝꯂꯔꯣꯏ ꯏꯃꯧ ꯏꯕꯦꯝꯃ ꯏꯅꯦꯝꯅ ꯏꯃꯧꯗ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯉꯥꯡꯈꯤꯕꯁꯤꯡ ꯑꯗꯨꯒꯤꯗꯃꯛꯇ ꯏꯅꯦꯝꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨꯀꯣ ꯏꯕꯦꯝꯃ ꯏꯃꯥ ꯅꯃꯧꯗ ꯑꯗꯨꯝꯅ ꯇꯥꯛꯄꯤꯒꯅꯨ ꯁꯤ ꯍꯥꯏꯔꯒ ꯃꯅꯦꯝꯕꯨ ꯍꯤꯒꯥꯏ ꯌꯩꯕꯤꯔꯤ ꯏꯃꯧ ꯏꯕꯦꯝꯃ ꯉꯁꯤꯗꯤ ꯏꯅꯦꯝ ꯏꯃꯧꯒꯤ ꯅꯐꯝꯗ ꯃꯥꯏꯊꯤꯔꯦ ꯏꯅꯦꯝ ꯑꯃꯨꯛ ꯍꯟꯅ ꯏꯃꯧꯗ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯉꯥꯡꯂꯔꯣꯏꯌꯦ ꯏꯅꯦꯝ ꯃꯥꯏꯊꯤꯔꯦꯀꯣ ꯏꯅꯦꯝ ꯃꯥꯏꯊꯤꯔꯦ ꯑꯁꯤ ꯍꯥꯏꯔꯒ ꯑꯔꯨꯕꯤ ꯑꯗꯨ ꯀꯞꯂꯤ ꯃꯃꯧ ꯅꯨꯄꯤ ꯑꯌꯤꯡꯕꯤꯁꯨ ꯃꯅꯦꯝꯕꯨ ꯀꯣꯟꯗꯨꯅ ꯀꯞꯆꯩ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤꯗꯤ ꯏꯅꯦ ꯏꯃꯧ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯃꯤꯟꯅꯔꯁꯤ ꯉꯁꯤꯗꯒꯤꯗꯤ ꯏꯃꯥꯅ ꯅꯃꯧꯒꯤ ꯑꯈꯪ ꯈꯪꯗ ꯑꯗꯨꯕꯨ ꯇꯥꯛꯄꯤꯗꯨꯅ ꯅꯨꯡꯁꯤꯅ ꯂꯩꯃꯤꯟꯅꯔꯁꯤ ꯏꯃꯥ ꯑꯁꯤ ꯍꯥꯏꯔꯒ ꯃꯃꯧ ꯑꯌꯤꯡꯕꯤꯅ ꯏꯁꯤꯡ ꯑꯁꯥꯕ ꯑꯗꯨꯅ ꯃꯅꯦꯝꯒꯤ ꯑꯁꯣꯛꯄ ꯑꯗꯨꯕꯨ ꯃꯈꯥ ꯇꯥꯅ ꯍꯤꯒꯥꯏ ꯌꯩꯕꯤꯔꯤ ꯑꯗꯨꯒ ꯃꯅꯦꯝ ꯑꯔꯨꯕꯤꯅꯁꯨ ꯃꯃꯧꯒꯤ ꯑꯁꯣꯛꯄ ꯑꯗꯨꯕꯨ ꯍꯤꯗꯥꯛ ꯇꯩꯕꯤꯔꯤ ꯑꯌꯥꯕꯤ ꯃꯅꯤ ꯃꯃꯧ ꯍꯥꯏꯕꯗꯨꯅꯤ ꯇꯞ ꯇꯥꯕ ꯃꯈꯩꯁꯨ ꯐꯨꯅꯕ ꯑꯗꯨꯒ ꯑꯁꯣꯛꯄꯁꯤꯡ ꯑꯗꯨꯕꯨ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯇꯧꯗꯨꯅ ꯍꯤꯗꯥꯛ ꯇꯩꯅꯔꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯍꯧꯗꯨꯅ ꯃꯅꯤ ꯃꯃꯧ ꯑꯅꯤꯗꯣ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯕ ꯍꯧꯔꯛꯈꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯂꯪꯐꯩꯗ ꯊꯕꯛ ꯁꯨꯕ ꯆꯠꯈꯤꯕ ꯃꯆꯥꯅꯨꯄꯥ ꯁꯥꯃꯨꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯁꯥꯃꯨꯅ ꯃꯌꯨꯝ ꯌꯧꯔꯛꯄꯗ ꯃꯥꯡꯒꯣꯟꯗ ꯃꯃꯥꯒ ꯃꯥꯒꯤ ꯅꯨꯄꯤꯒꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯅꯣꯛꯃꯤꯟꯅꯗꯨꯅ ꯂꯩꯃꯤꯟꯅꯔꯝꯕ ꯑꯗꯨꯕꯨ ꯎꯔꯒ ꯃꯊꯟꯇ ꯑꯁꯨꯝꯅ ꯍꯥꯏꯖꯩ ꯑꯩꯗꯤ ꯏꯃꯥꯒ ꯑꯌꯤꯡꯕꯤꯒꯁꯦ ꯂꯥꯎꯅꯔꯒ ꯂꯩꯔꯝꯒꯗ꯭ꯔꯅ ꯈꯜꯂꯨꯔꯤ ꯑꯗꯨꯒꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅꯒ ꯅꯣꯛꯃꯤꯟꯅꯗꯨꯅꯒ ꯂꯩꯔꯝꯃꯤꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯁꯥꯃꯨꯗꯣ ꯃꯥꯒꯤ ꯄꯣꯠꯌꯣꯝ ꯑꯗꯨꯒ ꯌꯨꯝꯗ ꯆꯪꯂꯛꯏ ꯃꯅꯤ ꯃꯃꯧ ꯑꯅꯤꯗꯨ ꯋꯥꯔꯤ ꯅꯨꯡꯉꯥꯏꯔꯤꯉꯩ ꯃꯤ ꯂꯥꯛꯄꯒ ꯑꯃꯠꯇ ꯎꯔꯝꯗꯦ ꯃꯗꯨꯗ ꯁꯥꯃꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯋꯥꯔꯤ ꯅꯨꯡꯉꯥꯏꯔꯤꯉꯩꯗ ꯑꯩ ꯍꯜꯂꯛꯂꯤꯕꯒꯁꯦ ꯑꯃꯠꯇ ꯎꯗꯦꯀꯣ ꯑꯍꯩꯃ ꯅꯨꯄꯥ ꯍꯟꯕꯤꯔꯛꯂꯦꯗꯅ
ꯂꯥꯛꯄꯒ ꯑꯃꯠꯇ ꯎꯍꯧꯗ꯭ꯔꯦ ꯀꯗꯥꯏꯗꯒꯤ ꯎꯗꯧꯔꯤꯅꯣ ꯅꯅꯤ ꯅꯃꯧ ꯑꯅꯤꯗꯤ ꯋꯥꯔꯤ ꯅꯨꯡꯉꯥꯏ ꯂꯩꯔꯦ ꯃꯧ ꯏꯃꯨꯡꯗꯒꯤꯅꯦ ꯃꯩ ꯂꯧꯊꯣꯛꯂꯨꯁꯨ ꯆꯠꯂꯨ ꯂꯥꯡꯐꯩꯗꯒꯤ ꯍꯜꯂꯛꯂꯤꯕꯁꯦ ꯃꯩ ꯍꯥꯟꯅ ꯑꯣꯛꯊꯣꯛꯁꯤ ꯍꯣꯏ ꯏꯃꯥ ꯅꯃꯧ ꯃꯩ ꯂꯧꯊꯣꯛꯆꯔꯨꯈꯤꯒꯦ ꯁꯤ ꯍꯥꯏꯔꯒ ꯑꯌꯤꯡꯕꯤ ꯏꯃꯨꯡꯗ ꯃꯩ ꯂꯧꯊꯣꯛꯄ ꯆꯪꯈꯤ ꯑꯌꯤꯡꯕꯤ ꯃꯩ ꯄꯨꯗꯨꯅ ꯊꯣꯛꯂꯛꯂꯒ ꯃꯥꯒꯤ ꯅꯨꯄꯥ ꯁꯥꯃꯨꯕꯨ ꯃꯩ ꯑꯣꯛꯊꯣꯛꯄꯤꯔꯤ ꯃꯩ ꯑꯣꯛꯄ ꯂꯣꯏꯔꯗꯨꯅ ꯁꯥꯃꯨ ꯃꯥꯡꯒꯣꯟꯗ ꯀꯥꯈꯠꯂꯛꯂꯒ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯐꯝꯃꯤ ꯁꯥꯃꯨꯗꯣ ꯋꯥꯈꯟꯗ ꯑꯁꯨꯝꯅ ꯈꯟꯖꯩ ꯇꯁꯦꯡꯅ ꯏꯃꯥꯒ ꯑꯌꯤꯡꯕꯤꯒꯁꯦ ꯅꯨꯡꯁꯤꯅꯔꯕ꯭ꯔꯥ ꯍꯥꯏꯕꯁꯦ ꯑꯩ ꯆꯥꯡ ꯑꯃꯨꯛꯇ ꯌꯦꯡꯊꯣꯛꯈꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯃꯨ ꯃꯥꯅ ꯂꯥꯡꯐꯩꯗꯒꯤ ꯃꯃꯥꯒꯤꯗꯃꯛꯇ ꯂꯩꯔꯛꯄ ꯐꯤ ꯐꯖꯕ ꯑꯗꯨꯕꯨ ꯄꯨꯊꯣꯛꯂꯒ ꯃꯃꯥꯗ ꯄꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯪꯂꯤ ꯏꯃꯥ ꯅꯆꯥꯅ ꯏꯃꯥꯒꯤꯗꯃꯛꯇ ꯂꯩꯔꯛꯂꯤꯕ ꯐꯤ ꯑꯗꯨꯕꯨ ꯐꯖꯗ꯭ꯔꯕꯣ ꯍꯥꯏ ꯐꯤ ꯐꯖꯕꯒ ꯂꯥꯏꯔꯤ ꯏꯃꯧꯒꯤꯗꯤ ꯀꯔꯤ ꯐꯤ ꯂꯩꯔꯛꯄꯅꯣ ꯏꯃꯧꯒꯤꯁꯨ ꯄꯤꯔꯣꯗꯅ ꯀꯗꯥꯏꯗꯒꯤꯅꯣꯗ ꯏꯃꯥ ꯁꯛꯊꯤꯕꯤ ꯅꯃꯧ ꯅꯨꯄꯤ ꯑꯁꯤꯒꯤꯗꯤ ꯀꯩꯗꯧꯕꯒꯤ ꯁꯦꯜ ꯇꯤꯡꯅ ꯐꯤ ꯂꯩꯗꯣꯏꯅꯣ ꯂꯩꯔꯛꯇꯦ ꯍꯥꯏ ꯁꯛꯇꯥ ꯊꯤꯌꯦ ꯅꯪꯅ ꯑꯩꯒꯤ ꯏꯃꯧ ꯁꯅꯥꯗ ꯑꯗꯨꯝ ꯍꯥꯏꯅ ꯁꯛꯊꯤꯕꯤ ꯍꯥꯏꯕ ꯌꯥꯕ꯭ꯔꯥ ꯅꯛ ꯈꯖꯥꯏꯗꯨꯗ ꯏꯃꯥꯒꯤ ꯈꯨꯄꯥꯛ ꯑꯁꯤꯅ ꯑꯣꯟꯗꯅ ꯊꯥꯎ ꯍꯥꯏꯕ꯭ꯔꯣ ꯃꯇꯨꯡ ꯃꯅꯥꯎꯗꯤꯅꯦ ꯅꯪ ꯑꯩꯒꯤ ꯏꯃꯧꯗ ꯁꯛꯊꯤꯕꯤ ꯍꯥꯏꯕ ꯌꯥꯔꯣꯏꯀꯣ ꯏꯃꯥꯅ ꯅꯃꯧ ꯅꯨꯄꯤꯁꯦ ꯅꯨꯡꯁꯤꯔꯕ꯭ꯔꯥ ꯍꯥꯏꯅ ꯅꯆꯥꯅ ꯆꯥꯡꯌꯦꯡ ꯇꯧꯕꯅꯤ ꯏꯃꯥ ꯅꯃꯧ ꯅꯨꯄꯤꯒꯤꯁꯨ ꯐꯤ ꯐꯖꯕ ꯂꯩꯔꯛꯑꯦ ꯍꯥꯏ ꯁꯛꯊꯤꯕꯁꯤꯗꯤ ꯃꯥꯅ ꯑꯩꯕꯨ ꯆꯥꯡ ꯌꯦꯡꯗꯅꯒ ꯑꯃꯨꯛ ꯇꯧꯔꯤꯅꯦꯁꯦ ꯀꯗꯥꯏꯅꯣ ꯏꯃꯧꯒꯤ ꯐꯤꯗꯣ ꯐꯖꯕ꯭ꯔꯥ ꯌꯦꯡꯁꯤ ꯂꯧꯊꯣꯔꯛꯑꯣꯅꯦ ꯅꯪꯕꯣ ꯁꯥꯃꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯌꯤꯡꯕꯤꯒꯤꯗꯃꯛꯇ ꯂꯥꯡꯐꯩꯗꯒꯤ ꯂꯩꯔꯛꯄ ꯐꯤꯁꯤꯡ ꯑꯗꯨꯕꯨ ꯄꯨꯊꯣꯛꯇꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯄꯤꯔꯤ ꯃꯅꯤ ꯃꯃꯧ ꯑꯅꯤ ꯆꯪꯗꯨꯅ ꯐꯤ ꯑꯗꯨꯕꯨ ꯐꯖꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯂꯤ ꯏꯃꯧ ꯏꯕꯦꯝꯃ ꯐꯤꯁꯦ ꯑꯃꯨꯛꯇ ꯏꯜꯂꯨ ꯏꯃꯧꯗ ꯄꯛꯆꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯏꯃꯥ ꯌꯦꯡꯒꯦ ꯑꯌꯤꯡꯕꯤꯁꯨ ꯐꯤ ꯑꯗꯨꯕꯨ ꯏꯟꯁꯤꯜꯂꯤ ꯑꯗꯨꯒ ꯃꯅꯦꯝꯗ ꯑꯁꯨꯝꯅ ꯍꯪꯂꯤ ꯏꯃꯥ ꯐꯤꯁꯦ ꯅꯃꯧꯗ ꯄꯛꯆꯔꯕꯣ ꯐꯤꯁꯦ ꯏꯃꯧꯅ ꯏꯟꯕꯗ ꯑꯣꯟꯊꯣꯛꯅ ꯄꯛꯆꯈ꯭ꯔꯦ ꯁꯦ ꯁꯤꯒꯤ ꯑꯔꯥꯡꯕꯁꯦ ꯑꯃꯨꯛ ꯏꯜꯂꯨ ꯌꯦꯡꯒꯦ ꯑꯇꯩ ꯐꯤꯁꯤꯡꯗꯣ ꯃꯊꯪ ꯏꯟꯗꯨꯅ ꯃꯅꯦꯝꯗ ꯌꯦꯡꯍꯜꯂꯤ ꯁꯥꯃꯨꯁꯨ ꯃꯥꯒꯤ ꯅꯨꯄꯤ ꯑꯌꯤꯡꯕꯤꯒ ꯃꯃꯥꯒꯒꯤ ꯅꯨꯡꯁꯤꯅꯕ ꯃꯇꯧ ꯑꯗꯨꯕꯨ ꯎꯔꯒ ꯃꯃꯣꯟ ꯅꯣꯛꯆꯔꯤ ꯑꯁꯨꯝꯅ ꯑꯃꯅ ꯑꯃꯕꯨ ꯌꯦꯡꯊꯤꯅꯗꯨꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯈꯠꯅ ꯆꯩꯅꯗꯨꯅ ꯂꯩꯔꯝꯕ ꯃꯅꯤ ꯃꯃꯧ ꯑꯅꯤꯗꯣ ꯃꯃꯩ ꯊꯪꯗꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯍꯤꯡꯃꯤꯟꯅꯈꯤ